Yengbiriba Tapiriba Pumnamakpu Ahanbamaktada Finding the Voices Amadi Library of Manipurna Kurumjari. Akoigi Matang Naina Jatajarakpa People of Manipur ki series Sida Akoina Manipur the Geek Hankacharakanda Tawzaba series ni ngasi Dingsin Biduna Laire Akoigi virtual set Sida Mingoina Panzabada Mayapuna Magna Akoi Manipur ki movie ki Lamda Kambiraba Romi Meitei Busu Kurumjari. Punong kurumjari aduga finding the voices ki leptana koigi mayam da sumaina koigi virtually pariwetai saba sareng paba lorena manipur ki koigi literature gi pukai sing neina bagi kano sida aibusu yaujona kudong saba ma bibi siam na nuai punong kurumjari amuka Lagi akoigi yengbiriba pumnamakna akoi tam-tamna lingsenbirai masida minute amatan lawbirakanda social media da amtang share tawbiyu ainasu amtang changanke technically yabra khotpra so yam yenge aduga pumnamakna amtang share tawbiyu ainasu amtang akoi group singda share tawjage akoi miyamna share tawringai sida Romina akoi pumnamakta kamai tawbiri haibasi akoi miyamna amtang pawdambi Hoi mayam kano si nahan si koigi kum loigidna lamta loigraga sajibugi noma panbagi koigi cherauba mathel ko hauna areiba chadana duga yamna nungai ba haitare sahi masmaina akoi hore sahi ma hano sahi haurupagi yaba paujel se mayam dasu moinungi haraujaba aduga akoisi nakna chanana amana amabu masak khangnana akoigi nungsinaba oirasnu habase sumaina mayam dasu sigi paujel se amna se pijaninge seraubuga mari lenana mayam yam nungai cheraubugi panbirakpagi Changbirai matang ado mayam pumnamakna utang share tawbiyo akoi punna yengminasi aduga yengminabada natana akoina masida interaction session gi khudong chaba haitare ko madu lawminasi ahanbada Romi bu aina thagachari akoigi aigidamaktadi haitare ko aduga pumnamaknasu different movies akoina yengakpa kanda short movies masisi ahamba Romina puthorakpa kanda yamna nungaiba ingmanda phaujekiko adai mathang puthokpire adai puthokpiraba matungda handaki anaubada masina muk short ti natraga yam sangbasu natraga yamna hetta mahausi akoida yamna nungsiba ma pibire aikoigi yum our house aina haiba our home haiba movie se masi yengbada masidi Romi se akoi miyam ga wari sadaba yadre na ada movie se kamaina awardsi yamna phangbire hujik screening su yamna mathang ko nationally amadi international gi screening gi yamna leire the movie gi matang de kitang akoi miyam da share tawi aikoigi yum haba kanogi aigi juju kena latest saitare kano film se asengudi wari ga si I bisi tem kuidaba wari ni maramde koigi thogdok ama koigi 2011 ko sigi November da koigi loktak ngami sing koigi aduga koigi phumsang singsi koigi takthokibagi matamduda koigi eviction gi kanoma laigi wari sigi horpasi madugi event to angonda su yamna strike tawgiba aduga wari sidi aina koigi lengak ki maikai dagi natraga koigi ngami singi maikai dagi
ꯃꯥꯏꯀꯩ ꯑꯃꯗ ꯇꯣꯡꯉꯒ ꯁꯥꯏꯠ ꯑꯃꯒ ꯂꯧꯔꯒ ꯑꯩꯅ ꯂꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯕ ꯃꯔꯝꯗꯤ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯁꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯞꯍꯟꯕ ꯑꯗꯨꯒ ꯊꯤꯡꯕꯁꯤ ꯉꯝꯗꯦ ꯃꯁꯤꯗꯤ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯑꯃ ꯍꯥꯏꯇꯥꯔꯦ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯍꯣꯡꯗꯣꯛꯍꯟꯕꯒꯤ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟꯒꯤ ꯀꯩꯅꯣꯁꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯏ ꯃꯁꯤꯒꯤꯁꯦ ꯑꯆꯧ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯁꯨ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯅꯦ ꯑꯗ ꯑꯩꯈꯣꯏꯗꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯌꯣꯟ ꯍꯥꯎꯕ ꯃꯇꯝꯒꯤꯗꯒꯤ ꯈꯨꯟꯗꯥꯔꯛꯑꯕ ꯏꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯑꯃ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯃꯅꯨꯡꯁꯤꯗ ꯃꯁꯤ ꯇꯛꯊꯣꯛꯄ ꯄꯣꯠ ꯑꯃ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯦꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯋꯦꯁꯦ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤꯗ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯂꯦꯁ ꯗꯦꯕꯂꯞꯃꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯟꯊꯕ ꯃꯊꯧ ꯇꯥꯕ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯁꯤꯗꯩꯗ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯃꯥꯝꯃ ꯈꯨꯔꯥ ꯏꯅꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯁꯣꯁꯥꯏꯇꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯑꯦꯐꯦꯛ ꯇꯧꯏ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯂꯤꯅꯤꯡꯈꯤꯕ ꯍꯥꯏꯇꯥꯔꯦ 2011 ꯁꯤꯗꯩꯗ 11ꯒꯤ ꯑꯊꯦꯡꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤ ꯁꯦꯝꯕꯅꯦ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯁ꯭ꯇꯣꯔꯤꯁꯤ ꯁꯦꯠꯇꯤꯡꯕꯨꯗꯤ ꯂꯣꯛꯇꯥꯛꯇ ꯁꯦꯠ ꯇꯧꯖꯔꯒꯁꯨ ꯁ꯭ꯇꯣꯔꯤꯁꯤꯒꯤ ꯅꯨꯡꯗ ꯑꯩꯅ ꯂꯤꯅꯤꯡꯉꯤꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯆꯠꯊꯔꯤꯕ ꯃꯥꯏꯟꯂꯦꯁ ꯗꯦꯕꯂꯞꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯃꯨꯛꯇꯪ ꯈꯣꯡꯀꯥꯞ ꯑꯃꯅꯤꯗꯪ ꯍꯜꯂꯒꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯐꯤꯜꯝ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯁꯣꯁꯥꯏꯇꯤ ꯀꯣ ꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯀꯩꯀꯥ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯕꯤꯕꯁꯤꯡꯅꯁꯨ ꯎꯕꯤꯔꯝꯃꯅꯤ ꯍꯥꯏꯗꯤ ꯊꯨꯝ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯋꯥꯏꯅꯕ ꯀꯣ ꯑꯗꯒꯤ ꯍꯤꯗꯥꯛ ꯋꯥꯏꯅꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯁꯤ ꯏꯀꯣꯅꯣꯃꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯇꯧꯅꯩ ꯍꯥꯏꯕꯒꯤ ꯑꯃꯒ ꯂꯩꯇꯔ ꯇꯥꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩꯁꯤꯡꯁꯤ ꯁꯩꯔꯦꯡꯗ ꯏꯁꯩꯗ ꯖꯒꯣꯏꯗ ꯆꯤꯟꯍꯥꯏꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯑꯃꯒ ꯌꯥꯝ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯃꯥꯒꯤ ꯂꯤꯄꯨꯟꯁꯦ ꯌꯥꯝ ꯆꯦꯠꯅꯗꯨꯅ ꯄꯨꯜꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯌꯥꯝꯅ ꯑꯆꯦꯠꯄ ꯂꯤꯄꯨꯟꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯁꯤꯒꯤ ꯆꯩꯊꯦꯡꯁꯦ ꯐꯪꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯦ ꯂꯣꯏꯅ ꯃꯥꯡꯈꯤ ꯑꯩꯈꯣꯏꯒꯤ ꯁꯛꯑꯝꯕ ꯏꯁꯩꯁꯤꯡ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯐꯤꯜꯝꯗꯨ ꯊꯑꯣꯏꯅ ꯃꯗꯨ ꯃꯦꯇꯥꯐꯣꯔꯤꯀꯦꯜ ꯀꯩꯅꯣꯅꯤ ꯊꯨꯝ ꯆꯐꯨꯗꯨ ꯇꯥꯎꯔ ꯂꯩꯍꯧꯕ ꯃꯐꯝ ꯈꯪꯗꯕ ꯀꯣ ꯏꯁꯩꯁꯤꯡꯅ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯃꯁꯤ ꯈꯨꯟꯅꯥꯏ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯆꯦꯠꯅ ꯄꯨꯜꯂꯒ ꯄꯨꯔꯛꯏꯕ ꯂꯤꯆꯤꯡ ꯃꯌꯥꯝꯗꯣ ꯀꯥꯏꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯁꯤ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯛꯁꯟꯁꯦ ꯑꯣꯟ ꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯁꯦ ꯑꯩ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯖꯕꯗꯨꯅꯤ ꯀꯅꯥꯅꯁꯨ ꯂꯦꯞꯍꯟꯕ ꯀꯅꯥꯅꯁꯨ ꯑꯗꯨꯒ ꯈꯥꯝꯕ ꯌꯥꯔꯣꯏꯗꯕ ꯃꯁꯤꯗꯤ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦꯕ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯁꯦꯁꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯑꯣꯔ ꯃꯐꯝꯗꯨꯒꯤ ꯂꯩꯉꯥꯛꯇꯨꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯐꯝꯗꯨꯒ ꯆꯥꯟꯅꯕ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯄꯨꯋꯥꯔꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯀꯨꯏꯅ ꯆꯠꯊꯔꯛꯏꯕ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯒ
ꯄꯨꯟꯅ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯁꯨ ꯆꯠꯃꯤꯟꯅꯕꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯂꯤꯅꯤꯡꯃꯟꯕꯗꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯦꯝꯈꯤꯕꯅꯦ ꯂꯣꯛꯇꯥꯛꯇ ꯕꯦꯁ ꯇꯧꯕꯅꯦ ꯃꯁꯤꯒꯤ ꯄ꯭ꯔꯤꯃꯁ Yeah, and that's what I love about your storytelling haitare ko koina koi Manipur gi oiba nature ga su adum mari leina ba aduga humanity human connection ga mari leina ba pot si pothorak pasida yamna koi viewer haitare ko koi de yamna koi the masi 2011 gi event the base taurakanda maduda yei kibasina hujuk 2023 neba so mayamda ina share tawjaningi se akoigi creativity si once wakhan sida laigra yamna patience changba pot ne ba puthora ise husik romina aduna madugi damakta yamna akoina thagachei ado akoi mayam si akoi mathang mathang su changbire Assamdagi su yengbiri adagi Manipur gi mafam mafamdagi yengbiri de pumna magna romi gi damakta mangwanda hangba questions su dum comment tawbiro akoi laukhatcharake marakta do akoina our home hairibasi amna wari sabasida reference si khangnanaba nungainanaba ai isamakti yengjare yengbirambasi yarungani the trailer se akoi amtang share tawraga akoi yengminasine Oi. Ojaaju numit khuding bole ta kilometer yang kai thoga lai thudi wa chak cha thom moi ba thuda la ke ꯑꯩꯁꯦ ꯌꯨꯝꯄꯣꯛ ꯇꯥꯟꯕ ꯂꯥꯛꯄꯩꯗꯨ ꯇꯥꯔꯦꯍꯦ Tidak. Ipai puna thambiramban naurela du chitna payu taibangi iai thaksida hiram sumna hullu matek amtang akoina trailer si share tawjabani aduga masi hujuk se akoina festival su tawri banina mayamna yengningaga di kamaina yengba masi asisi mane hoi I interest lejaba mongpang singi budai personal di password protected ko link sumaina tharaga ai mara ama kano budi tawjarame hauju ki oina some internationally koigi kano haitare acclaim phiap na koigi accredit toba festival sing gi circuit ta leibane na film se moina koigi internet ke through da kano tawdaba khotaba mai ki kano kharlai natraga di koina ki koiga yana warol du bridge to boina thokpagi kano su koina kahen boina thokpagi kano su leibagi ba ta hojik ki oina kitang kudong sadaba madi leire aduga ado Manipur da handak sit tongan theater anida matam kharagi oina mayam no yengninge na hatman takpi bedagi mayam gi kudong saba gi khara ucharame ado amukasu utkige na khalle ado khara festival su loisalakadore hadi film sigi magi festival gi matam su yare mapung phare na lawe do June July swai gi kono di film se festival ataida di chalaroi aduna swai boktong koi ngai minaraga kitang koigi mafam sabo OTT amaga ngangnaraga di lei aduga masi dum hek kono tobuga mayamda OTT gi through the yengbi bama or Manipur da oiragana makoigi theater Manipur gi theater amani mana nongna hangdore bista amuka kapaga mayam yengma khudong sana na baita marone sigumba film sisu mahusana kanna mayam hogdana hek yengbiba film di oide sigumba film makalse adugi wazab amtinate adugi kitang koigi maning mamang kitang khanbagi kanomsu lay dubu hojik se mayamna su tamna adu film se dum
ꯄꯥꯝꯕꯤꯕꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯅ ꯑꯩꯅ ꯁꯨꯝ ꯂꯧꯖꯕꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯌꯥꯝꯒꯤ ꯌꯦꯡꯖꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯎꯠꯀꯦ ꯍꯥꯏꯅꯗꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯐꯦꯁꯇꯤꯚꯦꯜ ꯈꯔ ꯆꯠꯂꯨꯒꯗꯧꯕ ꯀꯩꯅꯣꯁꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯕꯒ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯦ ꯃꯗꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯚ꯭ꯌꯨꯋꯔ ꯑꯗꯒꯤ ꯃꯨꯚꯤ ꯀꯟꯖ꯭ꯌꯨꯃꯔ ꯁꯤꯡꯅꯗꯤ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔꯗ ꯎꯠꯄꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯁꯦ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯃꯐꯝꯗ ꯂꯩꯕ ꯂꯩꯇꯕ ꯂꯩꯕꯅꯤꯅ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯌꯦꯡꯕꯤꯔꯛꯏꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯌꯦꯡꯕꯤꯔꯛꯏ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯌꯦꯡꯕꯤꯕꯁꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯒꯗꯤ ꯃꯗꯨ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯀꯤ ꯃꯨꯚꯤꯁꯦ ꯑꯦꯋꯥꯔꯗꯁꯨ ꯌꯥꯝꯅ ꯐꯪꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯁꯨ ꯃꯊꯪ ꯃꯊꯪ ꯆꯠꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯠꯀꯗꯕꯁꯨ ꯂꯩꯔꯤ ꯑꯗꯒꯤ ꯌꯨꯑꯦꯁꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯄꯥꯎ ꯇꯥꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯨꯚꯤ ꯎꯠꯂꯨꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟꯠ ꯃꯌꯥꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯃꯗꯤ ꯅꯦꯁꯅꯦꯜꯂꯤ ꯃꯌꯥꯝꯅ ꯀꯃꯦꯟꯠ ꯄꯤꯕꯤꯔꯛꯄ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯃꯁꯤꯒꯤꯁꯦ ꯈꯤꯇꯪ ꯀꯣꯏꯁꯟꯗꯤ ꯁꯥꯡꯃꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯔꯛꯄꯁꯤ ꯉꯁꯥꯏ ꯔꯣꯃꯤꯅ ꯐꯥꯎꯈꯤꯕꯁꯦ 2011 ꯐꯥꯎꯈꯤꯕ ꯏꯊꯤꯜꯁꯤ ꯃꯨꯚꯤꯁꯤꯗ ꯎꯠꯂꯀꯥꯟꯗ ꯃꯗꯨ ꯑꯩꯅ ꯈꯟꯈꯤꯕꯗꯨ ꯃꯣꯏꯗ ꯐꯥꯎꯕ ꯉꯝꯍꯜꯂꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯒꯤ ꯈꯤꯇꯪ ꯔꯦꯐꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯑꯅꯤ ꯊꯣꯛꯅ ꯊꯝꯖꯒꯦ ꯀꯩꯅꯣꯁꯤꯗꯀꯣ ꯐꯤꯂꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯍꯥꯟꯕ ꯅꯨꯡꯉꯥꯏꯕꯁꯤꯅ ꯃꯌꯥꯝꯗ ꯎꯠꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤ ꯑꯩꯅ ꯅꯝꯕ ꯉꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯉꯥꯏꯕꯁꯤꯃꯒ ꯊꯝꯅꯤꯡꯉꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯎꯠꯇ꯭ꯔꯤꯉꯩ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏ ꯀꯝꯇ ꯑꯩꯈꯣꯏꯒꯤ ꯊꯥꯗ꯭ꯔꯤꯉꯩꯀꯣ ꯃꯔꯝꯗꯤ 2011ꯗ ꯁꯦꯝꯈꯤꯕ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯂꯥꯏꯕꯛ ꯐꯗꯅ 2012ꯗ ꯉꯁꯤꯗꯒꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯀꯩꯅꯣ ꯐꯥꯔꯦ 13 ꯀꯣ ꯍꯥꯏꯗꯤ ꯑꯣꯜꯃꯣꯁ ꯀꯣ ꯍꯥꯏꯗꯤ ꯗꯤꯀꯦꯠ ꯑꯃ ꯍꯦꯜꯂꯦ 2012 ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯟꯗꯟꯗ ꯕꯦꯁ ꯇꯧꯕ ꯄꯥꯏꯜ ꯐꯥꯎꯟꯗꯦꯁꯟ ꯑꯅ ꯁꯤꯒ ꯏꯂꯤꯌꯣꯅꯣꯔꯥ ꯏꯃꯦꯖ ꯑꯅ ꯑꯅꯤꯁꯤ ꯄꯨꯜꯂꯒ ꯏꯟꯗꯤꯌꯥꯗꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯈꯔ ꯀꯧꯏ ꯑꯗꯣ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ 13 ꯈꯟꯕꯗ ꯍꯧꯖꯤꯛꯀꯤ ꯑꯥꯋꯔ ꯍꯣꯝꯁꯦ ꯑꯥꯋꯔ ꯍꯣꯝꯁꯤ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯦꯟꯇꯔꯁꯤꯁꯨ ꯖꯔꯃꯅꯤ ꯐꯤꯜꯝ ꯃꯦꯀꯔ ꯑꯃꯅꯤ ꯑꯦꯔꯦꯟ ꯑꯒꯥꯊꯦ ꯀꯧꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯔꯣꯞꯀꯤ ꯃꯦꯟꯇꯔ ꯃꯌꯥꯝꯅ ꯑꯩꯈꯣꯏ 1-to-1 ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯒ ꯑꯗꯒꯤ ꯗꯦꯟ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯁꯝ ꯄꯣꯔꯁꯟ ꯈꯔ ꯗꯦꯕꯂꯞꯃꯦꯟꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯜꯝꯁꯦ ꯑꯃꯨꯛ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯐꯤꯜꯝꯁꯦ ꯑꯩꯅ ꯄꯨꯊꯣꯛꯄ ꯑꯃꯨꯛ ꯉꯝꯗꯕ ꯍꯥꯏꯗꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯉꯝꯗꯕꯒꯤ ꯃꯊꯛꯇ ꯄꯨꯊꯣꯛꯑꯝꯗꯕꯅꯁꯨ ꯐꯩꯌꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯣ ꯌꯥꯝꯅ ꯀꯩꯅꯣꯗ ꯈꯔ ꯃꯇꯝꯗꯨꯒꯤ ꯄꯩꯁꯥꯅ ꯌꯥꯝꯅ ꯍꯦꯜꯂꯝꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ 4Kꯗꯅꯤ ꯁꯤꯒꯤ ꯐꯤꯜꯝꯁꯦ ꯅꯝꯃꯤꯁꯤꯀꯣ ꯑꯗꯨꯒ 5.1 ꯁꯔꯥꯎꯟ ꯁꯥꯎꯟꯅꯤ ꯑꯗꯣ ꯃꯇꯝꯗꯨ ꯑꯗꯨ ꯇꯧ ꯇꯥꯔꯗꯤ ꯕꯖꯦꯠꯇꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯋꯥꯡꯉꯝꯅꯤ ꯑꯗꯨꯅꯁꯨ ꯉꯝꯗꯕꯅꯦ ꯂꯧꯋꯦ ꯑꯗꯣ ꯐꯤꯜꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯝꯕꯁꯤ ꯑꯩꯅ ꯐꯤꯜꯝꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯗꯤ ꯔꯦꯗꯤꯗꯤ ꯄꯨꯔꯥ ꯑꯣꯏꯔꯒ 2012 ꯁꯤꯗꯀꯣ ꯑꯗꯣ ꯋꯥꯈꯜꯗ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕꯗꯤ ꯀꯩꯁꯨ ꯐꯥꯎꯗꯦ ꯑꯗꯒꯤ ꯑꯩꯒ ꯃꯇꯝꯗꯨꯗ ꯀꯟꯅ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯐꯤꯜꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯤꯒꯤ ꯐꯤꯜꯝꯁꯤꯗꯤ ꯑꯃꯨꯛ ꯀꯟꯅ ꯑꯩꯅꯁꯨ ꯀꯌꯥ ꯍꯧꯗꯣꯛꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯏꯟꯇꯔꯦꯁꯇꯣ ꯀꯌꯥ ꯂꯩꯕꯤꯔꯣꯏꯗꯕ ꯃꯔꯝꯗꯤ ꯁꯤꯁꯦ ꯁꯤꯅꯦꯃꯥ ꯍꯥꯎꯁꯤꯡꯁꯤꯗ ꯎꯠꯂꯒ ꯄꯩꯁꯥꯒ ꯌꯥꯝ ꯂꯥꯛꯑꯒ ꯇꯣꯡꯒꯗꯕ ꯐꯤꯜꯝꯁꯨ ꯑꯃꯨꯛ ꯑꯣꯏꯗꯕꯅꯤꯅ ꯋꯥꯔꯤ ꯃꯈꯜꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯁꯦ ꯑꯗꯨꯝ ꯁꯥꯡꯅ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯖꯕ ꯑꯃ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯤꯜꯝꯁꯦ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯐꯤꯜꯝ ꯑꯣꯟꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒ ꯍꯧꯔꯒ ꯅꯤꯔꯒ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯁꯨ ꯍꯦꯛ ꯃꯍꯧꯁꯥꯅ ꯄꯥꯝꯕ ꯃꯤꯁꯨ ꯀꯌꯥ ꯑꯣꯏꯔꯛꯇꯕ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯐꯤल्म ꯅꯝꯕꯗꯤ ꯂꯦꯞꯇꯦ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯕꯤꯕ ꯑꯗꯩ ꯐꯤल्म ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯩ 2012ꯗꯒꯤꯅꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯁꯣꯔꯠ ꯐꯤल्मꯒꯤ ꯖꯔꯅꯤꯁꯤ ꯑꯗꯨꯝ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯩ 2011ꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯨꯜ ꯂꯦꯡ ꯐꯤꯆꯔꯁꯤꯗꯤ ꯄꯨꯊꯣꯛꯄꯗ ꯄꯩꯁꯥ ꯈꯔ ꯆꯪꯕꯅꯤꯅ ꯑꯩꯅ ꯅꯨꯡꯗ ꯈꯟꯖꯔꯤꯁꯦ
खर तेंजल्लगदी इकोनॉमी ओय शॉर्टन ओयरगदी शूट की एक्सपेंडिचर दे कई अइना अदु आइगोंदा लेजबा आइडिया सिंग से शॉर्ट फिल्म की थ्रू दा इली हौरपने ngaina do khara sang budi sangre matam sei tara pura sangraga 2021 sidida dui mamang da covid lakpuda covid ki yum da hibernate torga leiba matam mahausa sigi script lab ta sadubagi photo ga yengba di mayam di am harauna khoi gi atopa participant mayam yaw ki ba de ai gi mental du ga sana gi wari everything adugi mayam du da mu energy se na ha pai tar covid manung sida ko khalleba ai mayam yam popular cinema su thawai na kya pam su oide du pam dana sum tawbadu pam dam na isu sei ma tru phare adum tu isi ko di namning ak trai tare popular cinema ai gini ko ai personally aina pam jata ni but mi bu mapung pelaliba haraw liba hoji katnaga walk tawbiri ba mayam se aina su yamna aidi ai gi thamoi degi su hoji makhoi bu su aina yam thagali maramdi kanoni film dugi genre do kitang koi gi khenazabagi wani aduga adu sam important oiri mi gi puning haraw liba ko market sibu run tawno ko lese anyway adom satta bida ado kanosida koi gi covid ta ai gi na wai workshop yawruba mayam degi kano mayam do sum taw degi aina no mu daina budget se chi da ekta kok luk tharaga khotpasi so yawgi de ngasi bapta 12 ta khan graba gi story se do 2021 si dai tare ai adu da ai ngonda kanum lakhi bai tare ai gi sum di meditational kano sai tare post meditation se it maina lakhi de na che kolum paraga dum hot pa haubne budget se de ade hauraga ade plus loktak ni li duise ko do loktak si chap chana akhoi movie theater se loktak se purak ningba ai gi pandam se natragadi films te kari su yaw da be maramdi loktak ta khongi bo uche karamba khongi ga do film na tahan me se mathau tar ai then ising gi ipom ising na hum da toina khoi gi magi tantha nai na musung nai dana ising na chok thengbi makhon sugum mayam se numidang waram da khongba tin gi makhon ahing atheng tin gi khong makhon sigi se sigi sine baine chap chana loktak se hol da pusaning ba aduga aduna film se sound gi department sida ai paisa khare hen adum sanghalle aduga sound gi kano su mix sound su akoi gi sei sida gi chap chaba tik chaba studio leitabagi bombay da tawe mix sound su ko color grading ga ma pandu lei tawbani ado adumaina film se loibagi aina film se chahi tara number ngamdrakanda 2021 gi chahi lorakpada ko adi november swai da ko gi film se loiba ngambase si gi nugai basima atugi dik nugai re aduga ani subagi sina mayamna film si film se khangba hobirakpa se haitare through festivals da adagi akoi sida ahanba manipur film gi international film festival to sin opening film su oi mayamna khangba hobirakpa adagi then tapna akoi gi belgium da base tawriba akoi gi international film gi critic forum sina Breski gi international best film ne na sahi sigi award ka pirakpa di akoi gi network for asian pacific cinema sigi forum ko sinaga akoi gi mogi award pirakpa award to gi haraw na taba at least acknowledgement yes acknowledgement ko id hang na chatlu badu gi lambi do at least ko ware ga na hai me hi me hek lalak do na ngai ba sa masi nungai ai gi film jana award phange ga na du de am nungai ru bagi wafam di natte aduga aduga festival singsi yawru matamda mayamgi koigi kano singsi haitare film sida moina ubiriba aduga jury singsigi moigi wakalon ko masi dum yamna nungai sigi nungai ba ani sine kuina namudraba matunga film namba ngamagi nungai ba ma ade ani subadana film si kara masa mareng kadang pandorakna mayamda utpa ngamak pase masi mayam nungai
ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯆꯠꯂꯨꯕ ꯃꯐꯝꯁꯤꯡꯁꯦ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯗꯨꯒ upcoming Okay. ꯂꯥꯛꯄꯁꯤ ꯈꯤꯇꯪ ꯍꯣꯏ ꯄꯟꯕꯤꯔꯝꯃꯣ ꯍꯣꯏ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯋꯥꯔꯜ ꯄ꯭ꯔꯤꯃꯤꯌꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃꯤꯅ ꯃꯨꯝꯕꯥꯏ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯃꯨꯚꯤꯡ ꯏꯃꯦꯖꯦꯁ ꯑꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣ ꯃꯥꯃꯤꯁꯤꯗ ꯀꯩꯅꯣ ꯋꯥꯔꯜ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯏ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯥꯝ ꯐꯕ ꯏꯟꯗꯤꯌꯥꯗ ꯄꯥꯡꯊꯣꯛꯄ ꯐꯦꯁꯇꯤꯚꯦꯜꯅꯤ ꯃꯔꯨꯑꯣꯏꯅ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯡꯊꯣꯛꯏꯕ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯞꯅ ꯐꯦꯗꯔꯦꯁꯟ ꯑꯃ ꯃꯉꯣꯟꯗ ꯑꯦꯀ꯭ꯔꯤꯗꯦꯠ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯤ ꯁꯦ ꯕꯔꯂꯤꯟꯕꯨ ꯑꯣꯏꯔꯣ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯕꯨꯁꯥꯟ ꯀꯥꯟꯁ ꯂꯣꯀꯥꯔꯅꯣ ꯇꯣꯔꯣꯟꯇꯣ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯤꯌꯥꯞꯇ ꯑꯩꯈꯣꯏꯒꯤ ꯑꯦꯀ꯭ꯔꯤꯗꯦꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯃꯤꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯒꯤ ꯗꯦꯟ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯋꯥꯔꯜꯒꯤ ꯂꯥꯔꯖꯦꯁ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯎꯗ ꯒꯦꯗꯔꯤꯡ ꯐꯦꯁꯇꯤꯚꯦꯜꯅꯦꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔꯂꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯁꯦ IFFK ꯁꯤꯗ ꯎꯠꯂꯦ ꯑꯗꯣ IFFK ꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯀꯩꯅꯣꯃ ꯃꯅꯥ ꯑꯅꯤ ꯑꯃ ꯐꯪꯉꯛꯑꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯗ ꯕꯥꯇꯣꯟ ꯇꯧꯔꯛꯑꯒ ꯐꯤꯜꯝꯁꯤ ꯃꯌꯥꯝ ꯑꯃ ꯎꯠꯂꯨꯔꯦ ꯐꯦꯁꯇꯤꯚꯦꯜꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯦꯃꯤꯅꯥꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯃꯄꯥꯟꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯤ ꯂꯦꯇꯦꯁ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ 12ꯇꯒꯤ ꯍꯧꯒꯗꯕ ꯑꯣꯁꯇꯤꯟꯗꯀꯣ ꯇꯦꯛꯁꯥꯁ US ꯇ ꯑꯗꯨꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯃ ꯑꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯏ ꯑꯗꯨꯒ one of the ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯤꯌꯁ ꯑꯣꯏꯕ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯃꯣꯁꯀꯣꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯨꯒ 45 ꯃꯣꯁꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯐꯤꯜꯝꯁꯦ ꯃꯣꯏꯅ ꯈꯟꯕꯤꯔꯛꯇꯅ ꯑꯗꯨꯃ ꯂꯥꯏꯟꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯦꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯔꯤꯄꯥꯕ꯭ꯂꯤꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯌꯨꯠꯁꯤꯡꯒꯤ ꯗ ꯕꯦꯁ ꯇꯧꯕ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ 63 years ꯀꯣ ꯍꯟꯗꯛꯀꯤ ꯏꯗꯤꯁꯟꯁꯦ ꯑꯗꯨꯒꯤ ꯏꯗꯤꯁꯟꯁꯤꯗ ꯑꯗꯨꯃꯒ ꯈꯜꯂꯦ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯇꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯦꯝꯅꯤꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯖꯔꯃꯅꯤꯒꯤꯀꯣ ꯀꯩꯅꯣꯗꯨꯃ ꯑꯗꯨꯒ ꯂꯦꯇꯔ ꯀꯩꯅꯣꯗꯅꯤ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗꯨꯗꯀꯣ ꯑꯗꯨꯃ ꯀꯩꯅꯣ ꯇꯧꯅꯕ ꯆꯠꯅꯕꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯎꯠꯅꯅꯕ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝ ꯃꯐꯝꯒꯤ US ꯇꯁꯨ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯁꯇꯤꯟ ꯇꯦꯛꯁꯥꯁ ꯑꯃꯗꯤ ꯁꯔꯥꯎꯟꯗꯤꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕꯁꯤꯡꯅ 12 of Aprilꯅꯦꯕ ꯍꯣꯏ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯗꯣꯏꯅꯦꯕ ꯔꯣꯃꯤꯒꯤ ꯃꯨꯚꯤꯁꯦ ꯇꯥꯡ 23ꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯁꯦꯀꯣ ꯃꯣꯏꯒꯤ ꯁ꯭ꯀꯦꯗꯨꯜꯗꯣ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯒꯤ ꯀꯩꯅꯣꯗꯨꯗꯤ ꯊꯥꯔꯛꯇ꯭ꯔꯤ ꯑꯣꯀꯦ ꯃꯗꯨ ꯊꯥꯔꯛꯑꯒ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯔꯁꯤ ꯁꯤꯌꯣꯔ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯚꯤꯖꯥ ꯀꯩꯅꯣ ꯇꯧꯕꯒꯤꯕ USꯀꯤ ꯚꯤꯖꯥꯁꯨ ꯃꯍꯧꯁꯥꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯦꯄꯣꯏꯟꯃꯦꯟꯁꯦ ꯑꯗꯨꯝ ꯃꯊꯪ ꯆꯍꯤꯗ ꯄꯤꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒꯤꯁꯨ ꯃꯣꯏꯁꯨ ꯅꯨꯡꯗꯥꯡ ꯐꯤꯜꯝ ꯃꯦꯀꯔꯁꯦ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯍꯣꯏ ꯑꯗꯨ ꯀꯩꯅꯣꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯏ ꯑꯩ ꯈꯟꯕꯗ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯆꯞ ꯆꯥꯕ ꯁ꯭ꯀꯦꯗꯨꯜ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯗꯦꯠ ꯑꯗꯨ ꯐꯣꯡꯉꯛꯑꯅꯤꯅ ꯑꯩ ꯊꯥꯖꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ USꯇꯁꯨ ꯂꯥꯛꯑꯅꯤ ꯃꯣꯁꯀꯣꯗ ꯆꯠꯀꯗꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯦ ꯖꯔꯃꯅꯤ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯀꯣ ꯃꯊꯪ ꯃꯊꯪ ꯄꯟꯕꯗ ꯑꯗꯩ ꯉꯁꯥꯏ ꯔꯣꯃꯤꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯒꯤ ꯆꯠꯄꯁꯤ ꯐꯦꯁꯇꯤꯚꯦꯜꯒꯤꯗꯨꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯍꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯦ ꯃꯈꯣꯏꯅ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯕꯨ ꯀꯦꯌꯔ ꯇꯧꯕꯤꯕꯅꯤ ꯍꯥꯏꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯒꯤ ꯑꯗꯨꯒ ꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯥꯚꯦꯂꯤꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯝꯄꯣꯔꯇꯦꯟ ꯃꯔꯝꯗꯤ ꯐꯤल्म ꯎꯠꯄ ꯍꯥꯏꯁꯤꯃꯛꯇꯕꯨ ꯐꯤल्म ꯃꯦꯀꯔꯗꯨ ꯂꯥꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯃꯌꯥꯝ ꯃꯍꯥꯎꯗꯣ ꯐꯪꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯐꯤल्म ꯃꯦꯀꯔ ꯕꯥꯇꯣꯟ ꯇꯧꯗꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯦ ꯑꯗꯨꯝ ꯅꯠꯇꯦ ꯐꯠꯇꯦ ꯍꯥꯏꯖꯕꯗꯤ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤ ꯍꯣꯏ ꯍꯦꯟꯅ ꯃꯌꯥꯛ ꯐꯪꯗꯣꯏꯅꯦ ꯐꯤल्म ꯃꯦꯀꯔꯗꯨ ꯂꯥꯛꯑꯗꯤꯕ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯔꯩ ꯌꯦꯅꯤꯡꯕ ꯑꯣꯏꯔꯁꯨ ꯐꯤल्म ꯃꯦꯀꯔ ꯃꯁꯥꯗ ꯍꯥꯏꯕꯗꯣ ꯂꯥꯏꯐꯇ ꯉꯥꯡꯅꯗꯣꯏꯅꯤꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯐꯤल्म ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯕꯤꯌꯔ ꯇꯧꯕꯅꯤ ꯃꯣꯏꯅ ꯀꯦꯌꯔ ꯇꯧꯕꯤꯕꯅꯤ Yeah, but that's awesome, right? ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ opportunity ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯍꯦꯟꯅ ꯃꯌꯥꯝꯗ ꯎꯠꯄ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ interaction-ꯁꯨ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯅꯁꯨ ꯃꯨꯚꯤꯁꯤ ꯌꯦꯡꯕ ꯀꯥꯟꯗ movie maker behind the scene my brain
keno se brain haitare ko movie sigi adudi akoigi our home haiba koi movie se the magi cast cast khan gi base masigi matang da kitang haibi koi myam hoi film si koigi kanoni yamna laibok phaba mayam ama lei masigi film si nambada akoigi aine ta honoru da nam sang ta honoru se ta phangoi da ba mong da haitare casting gi kano se masi yamna ngonda yam nuai ba haitare khara phangi aham da gi target si koigi kanoni koigi professional non-professional actors sing haitare si toning kano sta ko aduga mafam dugi haitare mafam dugi kunja ko kunmi sumaina winning haidi hi kudak te to hon mangamba nungsit ki against hi honjan mangamba kudak ta mamai leba ngamba iroi ngamba songdaba ngamba phumsang bu phajana khangba duga loktak pu thamoi da taseng nungsiba yawba adugumba oina aham da target tawe aduga professional actors si phabata ba pham na tabe angonda wakal si ma suang yaw gidre angonda dumaina adumdi leitre aduna yamna nungai si koigi loktak khongba na tariba koigi kungi kano sa haitare ko stage da koigi nung da koigi art ki kano se pukai si amna yawba mising mayam ama koigi hana su leikre ko lari ibadagi adagi kari dagi yamna lei koigi loktak khongba na tari maron thang gi kul adi ngaram ko sumai to adi karang amna kano atane ado tibadam lai ba haitare ai actor sing se except koigi kano se angang se film sigi koigi angang gi mangonda follow toroga namba mangonda tanaraga namba wari nena masima thibadadi kitang di wagi maramdi chap chaba angang do hek phangdragadi wagadorini aduna film sigi koigi mama saribi uziki kano se isanupi koigi nganthoi se aina hange nganthoi se folk fazana sakpa angani aduga masi koigi film da budi sigi de film da debut ni ado nganthoi se ina hangmuni be kano se angang sum smile legadrana adudagi dumaina toba audition dudagi angang se tholakibne adai ukanda masi dum ai thamoi da phawe aina ai thire silerena magi kuchu dagi kari dagi ko aduga ngangbadagi aingwanda aina ai thire sida leire na ko ai yamna labor changide ado masi achauba ko aigi oijabani ko masi udok thangarak na chanbiba aina ai smaina idi da thamningi thamoi jam thajajaba haitare adumaina kasi tawgi aduga mapa saribasi madi koi kanoni theater gi kanoni artist mani ado ma khaktani film sida ko aduga masu koigi loktak khongba na tariba ngaram maiba kun sidagini aduga koigi sorry senjam jiga sorry senjam sina magi masam adigi ko mangonda dread lock tawi ko pamba de koigi maroina oza ka harga koigi oza si ko ne hek uba oza si nataba oza maina kana lining ba haitare katang koigi phiga yamna koigi nanba ngamjadraga su hena mathau taribsi angang singa nakna loinarakpa duga malem se koi chin chong hinga ini ko ka habsi amna dumaina takning mo jam khalla ma haitare imphal la leraga koigi lokta khongban bu numi khudingi bullet ta thauraga school da larik takpi ne na lakpa ngam badugu makhan gi oza se thibada masak se katang aina pam khara wawrop ka chatpa akhoi dauna ko da adumai tawdra haitare masi koigi but the storyline sida yamna kahaini loktak kida trigger tawdraga su characters sisemak pakanda ozasi 50 kilometer thauraga lakpani ka haise masi half kibusina kamai dawbana ain khalle masi kamai half rizan yam phajana angle se phajagre na 50 kilometer ozasi thawlaga lakpagi kana masi gi
이기버스다 그마이나 마시 아이디어세 라키 mas maruina kaino eh hoje haijabado ko ada khoi dum mi loimaki wadi nate adum ayamba kitang araiba thabak to wa ismak tu koi posting se dum yum manak ta targe atini ko mem le ne se awagi posting adubu oza si amurom da khoi gi tung yumbi mem si moina police store ka doni makong ising chai bir ka doni taktho thador ko doni ko do khoi da di adum question adum tawba yari brana khalli khoi da ko oza khakta na tana top simpam jingje ko ꯆꯤꯡꯗ ꯇꯥꯗꯅꯕ ꯑꯗꯨ ꯋꯥꯅꯣꯡꯃꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯗ ꯁꯨꯝ ꯐꯤꯂꯝ ꯅꯝꯕ ꯌꯥꯔꯤꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯁꯤꯁꯤꯅ ꯑꯗꯨꯝ ꯆꯤꯡꯒꯁꯦ ꯀꯌꯥꯝ ꯂꯥꯞꯄ ꯆꯤꯡꯅꯣ ꯃꯅꯤꯄꯨꯔꯒꯁꯦꯀꯣ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯊꯝꯅꯤꯡꯉꯦ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤꯀꯣ ꯑꯗꯨꯗꯤ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯌꯥꯝꯅ ꯃꯈꯟ ꯃꯈꯟꯗ ꯍꯟꯕ ꯌꯥꯈ꯭ꯔꯦ ꯆꯤꯡꯗ ꯑꯩꯅ ꯆꯠꯄ ꯂꯥꯏꯔꯤꯛ ꯇꯥꯛꯅꯤꯡꯗꯕ ꯆꯤꯡꯗ ꯑꯗꯨ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯗꯤ ꯔꯤꯂꯦꯁꯟꯗꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣꯀꯣ ꯁꯤꯅ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯁꯦꯁꯟ ꯑꯃꯗ ꯁꯨꯝ ꯁꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯝꯅꯤꯡꯉꯤꯕ ꯀꯩꯅꯣꯁꯤꯗꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯣꯖꯥ ꯑꯃꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯅꯨꯡꯁꯤꯕꯒꯤꯀꯣ ꯑꯗꯥꯏꯗ ꯍꯦꯗ ꯃꯥꯁꯇꯔꯗꯨꯅ ꯍꯥꯏ ꯑꯣꯖꯥꯕꯨ ꯈꯤꯇꯪ ꯋꯥꯅꯣꯝ ꯈꯣꯠꯅꯣꯝ ꯑꯃ ꯇꯧꯔꯒ ꯏꯝꯐꯥꯜꯗ ꯑꯗꯨꯝ ꯇꯥꯕꯅ ꯐꯠꯇ꯭ꯔꯥ ꯑꯣꯖꯥ ꯁꯤꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯁꯦ ꯊꯑꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯒꯦ ꯃꯇꯥꯒꯨꯝꯅ ꯁꯤꯗꯤ ꯈꯤꯇꯪ ꯗꯤꯛꯖꯦꯛ ꯇꯧꯔꯦ and ꯑꯩꯅ I love that ꯃꯇꯥꯒꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄꯗꯨ in a subtle way like ꯀꯃꯥꯏꯅ ꯍꯣꯏ ꯄꯨꯊꯣꯔꯛꯄꯗꯨꯗ ꯍꯦꯛꯇ ꯀꯩ ꯍꯣꯏ ꯍꯥꯏꯅꯤ ꯑꯩꯅ ꯑꯁ ꯌꯥꯝꯅ ꯑꯦꯡꯒꯜꯁꯤ ꯗꯤꯐ꯭ꯔꯦꯟꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯁ ꯆꯣꯏꯁꯁꯤꯁꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦꯀꯣ ꯑꯩ ꯍꯣꯏ ꯄꯤꯛꯆꯔꯁꯤ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯁꯤꯒꯤ ꯑꯗꯒꯤ ꯁꯥꯎꯟꯗꯒꯤ ꯑꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯦꯞꯇꯣꯞꯇ ꯌꯦꯡꯈꯤꯕꯅꯀꯣ ꯃꯨꯚꯤ ꯊꯤꯌꯦꯇꯔꯗ ꯌꯦꯡꯉꯒꯗꯤ ꯃꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯁꯤ ꯑꯗꯒꯤ ꯍꯣꯏ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯊꯤꯌꯦꯇꯔꯗ ꯌꯥꯝ ꯌꯦꯡꯍꯟꯖꯅꯤꯡꯉꯦ ꯊꯤꯌꯦꯇꯔꯗ ꯌꯥꯝ ꯌꯦꯡꯍꯟꯖꯅꯤꯡꯉꯦꯕ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯁꯇꯒꯤ ꯀꯩꯗꯒꯤ ꯉꯁꯥꯏ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞ ꯅꯨꯀꯞ ꯑꯗꯣꯝꯂꯣꯝꯗ ꯆꯪꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯂꯣꯛꯇꯥꯛꯇ ꯂꯩꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯎꯠꯄꯤꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯁꯤꯅꯤ ꯑꯗꯒꯤ ꯃꯁꯤꯒꯤꯁꯤꯅ ꯑꯩꯅ ꯁꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯃꯌꯥꯝꯗ ꯎꯠꯄꯒꯤ ꯂꯧꯖꯕꯅꯤ ꯍꯣꯏ ꯑꯗ ꯑꯩꯅ ꯃꯁꯤꯒꯤꯁꯤꯗ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯅꯤꯡꯕꯁꯤ ꯔꯣꯃꯤꯒꯤ ꯋꯥꯔꯛꯁꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗꯀꯣ ꯑꯩꯅ ꯔꯣꯃꯤ ꯈꯪꯉꯤ ꯈꯪꯉꯒꯁꯨ ꯋꯥꯔꯛꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯀꯩ ꯇꯧꯏꯁꯦ ꯗꯦ ꯇꯨ ꯗꯦꯁꯦ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠꯁꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯑꯩꯁꯦ ꯃꯦꯁꯦꯖ ꯑꯃ ꯐꯪꯉꯤ ꯀꯦꯅꯥꯗꯥꯗ ꯂꯩꯕ ꯑꯩꯅ ꯇꯥꯃꯣ ꯑꯣꯏꯅ ꯀꯧꯖꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯅꯣꯔꯟꯖꯟ ꯍꯧꯕꯝ ꯃꯥꯅ ꯃꯦꯁꯦꯖꯇ ꯇꯧꯔꯛꯑꯀꯥꯟꯗ ꯃꯣꯅꯤꯀꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯣꯃꯤ ꯃꯩꯇꯩꯅ ꯄꯨꯊꯣꯛꯄ ꯌꯥꯝ ꯃꯨꯚꯤ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦꯕ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯎꯟꯗꯣ ꯅꯪ ꯇꯥꯕ ꯀꯥꯟꯗ ꯅꯪ ꯍꯦꯗꯁꯦꯠ ꯍꯥꯞꯄꯨ ꯀꯥꯏꯅ ꯌꯥꯝ ꯂꯨꯅ ꯌꯥꯝ ꯊꯤꯅ ꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯛ ꯅꯨꯡꯁꯤꯕ ꯁꯤ ꯃꯤꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯗ ꯃꯣꯃꯦꯟꯠꯁꯦ ꯆꯥꯎꯊꯣꯛꯄ ꯄꯣꯛꯆꯈꯤꯑꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯃꯨꯚꯤꯁꯦ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕꯅꯦ ꯑꯗꯨꯒ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯛ ꯂꯥꯁ ꯏꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯔꯣꯃꯤꯁꯤ ꯎꯅꯅꯤꯡꯉꯒ ꯂꯥꯁ ꯗꯦꯅꯦ ꯑꯩꯅ ꯎꯅꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯉꯁꯥꯏ ꯔꯣꯃꯤꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯀꯃꯔꯁꯤꯌꯦꯜꯂꯤ ꯍꯤꯠ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯔꯣꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯤꯊꯣꯛꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯁꯄꯣꯔꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯄꯣꯔꯠ ꯍꯥꯏꯁꯦ ꯏꯚꯟ ꯁꯦꯌꯔꯤꯡ ꯉꯁꯥꯏ ꯇꯥꯃꯣ ꯃꯅꯣꯔꯟꯖꯟꯅ ꯁꯦꯌꯔ ꯇꯧꯕꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤ ꯈꯪꯕꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯣꯏꯔꯛꯏꯅꯦꯕ ꯃꯥꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯖꯥ ꯃꯅꯣꯔꯟꯖꯟꯅꯀꯣ ꯍꯥꯏꯗꯤ ꯃꯥ ꯀꯩꯅꯣꯗꯣ ꯀꯦꯅꯦꯗꯥꯀꯣ ꯀꯩꯅꯣꯗꯣ ꯑꯗꯣ ꯑꯆꯧꯕ ꯀꯩꯅꯣ ꯇꯧꯋꯤ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯈꯪꯍꯟꯅꯕ ꯑꯗꯒꯤꯗꯤ ꯒ꯭ꯔꯨꯞꯀ ꯁꯦꯝꯃꯒ ꯑꯗꯒꯤꯗꯤ ꯀꯦꯅꯦꯇꯤꯀꯠꯇ ꯂꯩꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯨꯞ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯒ꯭ꯔꯨꯞꯀ ꯁꯦꯝꯃꯒ ꯈꯪꯗꯦ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯃꯅꯣꯔꯟꯖꯟꯕꯨꯁꯨ ꯌꯥꯝꯅ ꯊꯃꯣꯏꯗꯒꯤ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯄꯣꯔꯠꯇꯣ ꯃꯅꯤꯄꯨꯔ ꯐꯤꯜꯝꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯁꯄꯣꯔꯠꯇꯣ ꯈꯪꯗꯦ ꯑꯩ ꯂꯃꯟ ꯆꯥꯎꯅ ꯑꯗꯨ ꯑꯩ ꯇꯣꯟꯖꯟꯖꯩꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯐꯥꯎꯋꯦ
ꯑꯗ ꯑꯩꯅ ꯇꯥꯃꯣ ꯃꯅꯣꯔꯟꯖꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯟꯅꯕ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯗꯩ ꯇꯥꯃꯣ ꯃꯅꯣꯔꯟꯖꯟꯅ ꯊꯥꯔꯛꯑꯦ ꯑꯩ ꯃꯉꯣꯟꯗ ꯑꯗꯨ ꯌꯦꯡꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯄꯥꯎ ꯇꯝꯅꯕꯒꯤ ꯃꯇꯝꯗ ꯁꯨꯛꯂꯩ ꯂꯩꯅ ꯄꯣꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗ ꯑꯩꯅ ꯇꯥꯃꯣꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯇꯥꯃꯣ ꯔꯣꯃꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯣ ꯇꯧꯗꯣꯔꯦ ꯋꯥꯠ ꯃꯆꯥ ꯑꯃꯅꯤ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯃꯗꯨꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯒꯤ ꯎꯠꯄꯒꯤ ꯏꯟꯇꯦꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯛ ꯈꯤꯇꯪꯗꯣ ꯑꯗꯨ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯅꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯃꯅꯣꯔꯟꯖꯟ ꯍꯥꯎꯕꯝ ꯀꯦꯅꯥꯗꯥꯗꯒꯤ ꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄ ꯋꯥꯍꯩ ꯑꯃꯅꯤ ꯑꯁ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯅꯣꯔꯟꯖꯟ ꯍꯥꯎꯕꯝ ꯑꯩ ꯀꯦꯅꯥꯗꯥꯒꯤ ꯀꯦꯜꯒꯔꯤ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯖꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯏꯆꯜ ꯃꯣꯅꯤꯀꯥꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯑꯣꯖꯥ ꯔꯣꯃꯤ ꯃꯩꯇꯩꯒ ꯎꯅꯗꯨꯅ ꯍꯟꯗꯛꯇ ꯑꯦꯋꯥꯔꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨꯁꯨ ꯃꯣꯠ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯐꯤꯂꯝ ꯑꯁꯤ 2022ꯒꯤ ꯖꯨꯂꯥꯏꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯣꯃꯤꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯇꯨꯅ ꯌꯦꯡꯕ ꯐꯪꯖꯈꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯂꯣꯛꯇꯥꯛꯇ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔ ꯄꯨꯝꯅꯃꯛ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯠꯅꯕ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯥꯎꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯖꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯀꯔꯝꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯥꯏꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟ ꯁꯥꯎꯟꯗ ꯅꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯆꯠꯄꯒꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯛꯇꯥꯛꯇ ꯉꯥꯅꯨꯅ ꯈꯣꯡꯕ ꯍꯤ ꯍꯣꯟꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯎꯕꯒꯨꯝꯅ ꯊꯣꯛꯇꯨꯅ ꯇꯁꯦꯡꯅ ꯇꯥꯕꯒꯨꯝ ꯊꯣꯛꯇꯨꯅ ꯑꯗꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯪꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯣ ꯐꯤꯂꯝ ꯑꯁꯤ ꯐꯖꯕꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯔꯣꯃꯤꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯒꯤ ꯏꯝꯄꯦꯛ ꯑꯗꯨꯁꯨ ꯇꯥꯛꯄꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯑꯩꯅ ꯈꯪꯒꯠꯆꯔꯕꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯕ ꯗꯥꯏꯂꯣഗ് ꯍꯥꯏꯕꯗꯤ ꯃꯁꯤ ꯐꯤꯂꯝꯒꯤ ꯇ꯭ꯔꯤꯖꯔꯗꯁꯨ ꯌꯥꯎꯕꯅꯤ ꯑꯣꯖꯥꯅ 50 ꯀꯤꯂꯣꯃꯤꯇꯔ ꯊꯧꯔꯒ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯉꯝꯃꯒ ꯑꯩꯅ ꯀꯔꯤꯒꯤ ꯂꯣꯛꯇꯥꯛꯁꯤ ꯂꯥꯟꯗꯨꯅ ꯏꯔꯣꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯒꯁꯤ ꯌꯥꯝ ꯐꯖꯩ ꯃꯁꯤ ꯃꯅꯨꯡꯒꯤ ꯑꯥꯔꯊ ꯌꯥꯝ ꯆꯦꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇ ꯃꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯐꯔꯒꯗꯤ ꯁꯥꯇ꯭ꯔꯁꯨ ꯂꯣꯏꯅ ꯐꯩ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯎꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯗꯨꯅ ꯗꯦꯗꯤꯀꯦꯁꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯐꯅꯕ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏ ꯑꯗꯨꯒ ꯑꯣꯖꯥ ꯔꯣꯃꯤꯅ ꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯛꯄ ꯐꯤꯂꯝꯁꯤꯡꯁꯦ ꯌꯥꯝꯅ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯤꯅ ꯌꯦꯡꯕꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯏꯟꯗꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯌꯥꯝꯅ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯕꯦꯁ ꯇꯧꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯂꯩꯖꯩ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯃꯤꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯅ ꯆꯥꯎꯈꯠꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯖꯩ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯑꯩꯈꯣꯏꯅ 2022ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯕ ꯃꯇꯝꯗ
ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯔꯣꯃꯤꯅꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯛꯄꯅꯤ ꯐꯤꯂꯝꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯁꯨꯝ ꯌꯦꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯋꯥꯔꯛ ꯇꯧꯖꯔꯤꯕ ꯐꯤꯂꯝ ꯀ꯭ꯔꯤꯌꯨꯁꯤꯅ ꯋꯥꯅ ꯐꯤꯂꯝꯁꯤ ꯅꯝꯃꯒ ꯑꯩꯈꯣꯏꯅ ꯐ꯭ꯔꯤꯗ ꯁꯨꯝ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕꯇ ꯅꯠꯇ꯭ꯔꯒ ꯀꯣꯄꯤ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯐ꯭ꯔꯤꯗ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯈꯟꯖꯗꯨꯅ ꯐꯤꯌꯔ ꯑꯣꯏꯗꯦ ꯈꯟꯖꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯅꯥꯗꯥꯗ ꯂꯩꯕ ꯑꯃꯗꯤ ꯌꯨ ꯑꯦꯁꯇ ꯂꯩꯕ ꯑꯩꯈꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯁꯔꯀꯜꯗ ꯐꯤꯂꯝꯁꯤꯡ ꯑꯁꯦ ꯁꯔꯀꯨꯂꯦꯠ ꯇꯧꯔꯒ ꯐꯤꯂꯝꯁꯤꯕꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯇꯤꯀꯦꯠꯀꯤ ꯃꯑꯣꯡꯗ ꯄꯩꯁꯥ ꯈꯔꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯁꯦꯅ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯐꯟ ꯗ꯭ꯔꯥꯏꯕ ꯑꯃ ꯇꯧꯖꯈꯤ ꯑꯗꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯇꯤꯀꯠꯇ ꯂꯩꯕ ꯑꯖꯤꯠ ꯊꯧꯆꯣꯝꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯄꯨꯅꯥ ꯕꯣꯝꯕꯦ ꯗꯦꯜꯂꯤ ꯅꯆꯤꯡꯕꯗ ꯂꯩꯕ ꯕꯦꯡꯒ꯭ꯂꯣꯔꯗꯅꯆꯤꯡꯕꯗ ꯂꯩꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯔꯛꯑꯦ ꯃꯁꯤꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯉꯝꯖꯕ ꯈꯔ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯑꯣꯖꯥ ꯔꯣꯃꯤꯒꯤ ꯊ꯭ꯔꯨꯗ ꯃꯇꯨꯡꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯌꯧꯗꯨꯅ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯕ ꯐꯤꯂꯝꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕꯒ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ Romi tabidra adugida aina apps da tabra tadabra. ꯇꯥꯏꯌꯦ Okay. Aduna ngasi Romina hydring and ngasagi tamo manoranjan gi efforts aina yamna thagajai tamo manoranjan na represent tawbagi wani ngasai mayam se like small effort oirasu aina akoigi smaina belief tawba ama changeba masidai sida mafam da leiraga so koina sigumba effort se ubada yam nungai dagi point tamana haigibada koina YouTube ta yengra koi mayam se YouTube ta yenga kanda koi se ngasi bauta akoigi artist mayam sidai sida koina ticket pira kanda movie to yengdabanina akoigi mindset se change tawrakanda I want to think about giving back to the community, to the society. See movie fazay sigumba wari si puthoro haita de koi pesa chang pot ni na birthday adagi ama tawbada fundraising kind tawraga mayam na chawbagi St. John's Hospital adu hospital gi da fundraising tawbase si phayeba moi tawgadabane adu so koi gi oiba Manipur gi oiba koi gi dini leizadabane haita reko adugi wakhalondu kitang akoi smai tawdana tamu manoranjan amadi team na hodora kan sigumba example tawreise yam thagat ningai ni duga ina tamu manoranjan hodu su thagat jari duga Romi na su smai na tawrakpa akoi gi lapna lainaraga su belief system amada work tawmina base masigi matang da kitang share tawbi duga kari phawbi haibada yan ha aidi pung ngakre finding the voices si yamna thagatsaninge maramdi oza manoranjan se sidai da yam laina connect tawbigragane adi khangde ai thamoi gi wahai se aina haibana su loidaba ibana su loidaba ai nongma soina ijabada haibana ai wahai ai thamoi da phaurise ai ibana adi yaroi dore se ko masi mang tharaga ai tara do ngasi sumaina video se ngonda yamna angakpa finding the voices ta ngonda yamna ngakhalle aduga khangdi yamna nungsiba mikup aido oi tasengna film Manipur gi ko adi akhoi gi yum khaktagi nataba mayam gi puningbu pelan na ba katana akhoi gi ba original story yam apikpa mafam mayam nadi haiba hojikti digital gi ganone na mafam amada thogosu mafam lu utpe yai kana masi haibu yai haibi wani du yahan basi dum luri ba chauba challenge ama lairi ahoi thengnagadori ba kano sai tar mangda thang do khungthang samna sangi na tandhabadi yadugum tawko sigi cherak sida akhoi gi sugumba makhal gi film se maroina mapanda leiriba haina sumaina haijarage aduga thamoi gi akhoi sil lehoba ngaktani ko loi connect torini na tra adi
matamgi nongan maga numit tabaga ngasagi khenariba mafamda adida top mayam lei mayamse film haibsimaktabu masidi yamna achauba migi thamoibu yam thuna kaphanba ngamba nuhanba ngamba aduga chamamnaba bhab tahanba ngamba adegidi oirakadaba mayam haiba ngamba achauba yam panganba medium amneba sida akhoi karigumba khara akhoina akhoigi ba lamsida puthokchariba film singse direct akhoi ba mafamda theater da laaga yengbagi khudong chabadi leitraba mapanda leihuna maram oraga ko ado sigi support se yengbi ba khakta dugi khakta nattaba ado wang mada thokraga sumai namai ibe singsidhi akhoina su hojik jimoga habiriba give back to karigumba akhoina tawibum thoina sumaina akhoina sidi akhoina wa oina khangbam thoi habise sineba movement se oza mononjanda phawbirimi bu keno se film si yeng matungda khoigi film si wari su yam sanajai bani aduga yamna anga ko mongda khoigi kano haitare ne even atopa khoigi platform ko adi social media gi platform daga base to ba khoigi fun raiser gi kano se chingraba mathau chingraba manako ado chi muk semba adegidi group muk seme connect katta muk samnare ado mayam do mu ado paisa dugi value do yamna wangreba adi adumaina adugi lam adu yawnena aina adugi damta paisa gi su natteba aina sigi film ji to akhoi mayam US leba mayam sumai yengminara ade khara phang paisa na du na film si yengminara akhoi se amuksu connect to holle akhoi masel se ko mane adugi movement du dang sai gi jimoni ga su yaur kanda Manipur la kanda paisa chau bo mengon da pyramid du ne no I mean ado nati nungsiba du ne ko film dubu aduga Manipur gi film gi chatliba akhoi gi khongchat se seida achauba akhoi gi support amane basis ai khaktada aduga ai gi film khaktada piba support amane na ai di dumane lojade bu ko tawriba gi khallibu wakhallondo sumaina bo khoi myam se loinamak leragadi adum mathangi film gi gano dasu aingonda am ki da ba phawjaba do yes ina finding the voices lady oza mononjan lady ado sumai torgo movement se songi movement sumaina tawba yai kaise yamna chauba khoi gi gano ado sigi kano sidi aina yamna haithoi singthoidna aduga marketing gi magi strategy policy ga toraga amta tawjaba kem natte jamjama thamoi gi connection duno ko adi amuran ya chauba khoi gi kano sai tare na adugi initiative se adu sida loina mak mateng pangbiba mateng adi sen gi values nattabida film su yengbiba ade marakta ga yarki asidi film ji yengrakanda sidi amtanga yengjage ade password to amtanga expire when begin umram di ai isa singa sung yenghan ge ga swine to ba mayam swine tholak pase ado ai thamoida yamna khoi generation amaga samnanabagi machau kano ma platform ma pibire na idumaina lawe do si swine sum chatlagadi akhoi gi cinema khaktagi natabako akhoi gi achauba pukai se akhoi gi art ki pukai se masi hena sum masek mangal thokani habse ai thajaje di saksa yuthak manadaba digidi ainga sa onaba ko aduga ayuk midang din pungpham manadaba akhoi degi physically ka lapthokraba akhoi gi nungsirwa irija mayam haitare na sina akhoi gi bopor mas mana thoina ka haraga ai film gi natabu ko adi leptona mayam support to mayam se si khangde wahina ai haibam khangde ado yam thagale yamen na ingakre ai di ozamono jan thona do mayam da ina uchaningi si mi amana just one thing na magi ripple effect tawba ngami aduna akhoi mayam na thabak chillaga su akhoi na thabak wana tawrakanda entertainment aduga akhoi ki movie aduga sigumba sina yamna mioi bagi adum mi khudingmak thabak wan halakanda screen da soin leiramgani ko yengi se kai na isai tari ni sinma yengi ni adoi tarati akoina akoigi oiba wari si puthorappa kanda akoina ngamjaba haitare ko nasagi support ni khangde financial support ni khangde atu tamina si habegi
message to ni aina pizerisi aduga tamo manoranjan amadi magi team sigumba mayam si hen chongthok pirakpa oibiro aduga yam siba tamogi word amana mana magi fundraising gi sida adu share tawraga su Romi da direct tawrasu si leire kaina magi aina collect tawbani kaina admaina utpana tab aduna so there is this very heart to heart connection in the real kano magi cause hai tareko dagi amarom dang sai Romina chahi taragi mamangde igraba script se SCT pesa phangadaba commercial na te na toktaba sigumba mayams li da bayada ba wari ni ena khallaga tawra ineba aduna so I mean I'm not really good in expression adubu yamna adum Tamoy connect over. There are some things we cannot express at the sisu amani haina haizaningi. Look akoina Manipur gi wari sa aina khale. Hoi akoi commercial movies si pai ko tholak pa doi so akoi gi nung gi oi wari akoi gi conflict aga akoina angang sing si mentally super khot pa gi wari am lai re ko. Aina khale sung wari se puthora aga din ngai ni kai na wakhanda lai bise. Romina's minor humanity ki puthorapasida maybe Romi will make it someday kaina ngada khalan bada I think as I give the sigi as I gi loktak ki problem si langat ki michang adagi mi gi michang na te society the tho ibado puthorapadu ne ba aduna yan ngai ado akoi gi se matam di khangaude 56 minutes tu aina matam kitanga di lau ningi yari brahma tam si kamai taw yari ai hoi 7:30 da I draw amtang hapke mar adum yani hoi aduga aina ngasai gi wari si masigi maramda yamna sangna sadraga su pumna mangne suigana yenkhatpiyu aina picture khara khangkacha bani color of water hairiba movie se masisu short film movie ni masidasu yam tenna tawrakanda yamna nuksina akoi Manipur gi sai Romi ki adagi artist amagi wari adagi artist sisu aina Rahul Rambasida muke hena nuksire adagi keno loktak ki amna phajaba ngasagi aina habdo characters si classic mind khalli ga habise sidai amna aingonda phajaba keno oire simasu amna phajaba short story mo oiki the color of water se yam sangna de koi se wari si matam sina hangi bani na color of water ki maram da kitang share taw okay isingi machu se ko isingi machu se kanana su define to ba do kanana su describe to ba ngamde isingi machu se sini habasi haiba ngamda ba sumaina artist samagi punsi se artist ama haibase kanamtana koigi define to ngamde isingi machu maramdi artist haibagi punsi sida mai thi ba haiba leite duga mai pak ba haiba leite masi khongsat amane duga chaw yeng mam yeng da koina mana sumai saba jagoi do ondong phajagre da haibase artist tugi mai pak ba natte ba sengut ma sari jagoi sin ondong na thigre da haibase magi mai thiba natte maramdi masi journey ne punsigi exam ama tharoga aina ma asu phange duga asu phange natte ba artist amagi kano si punsi se artist se koigi atopa profession singchiga ta seng namasidi khenna ba suman ek manada ba haita some profession me amse similarities me am laiko lady for example se kano haita ne corporate world work to using se haita aina account subani adigi then mana kano ni amani hai samana dum pung mapan di call timing or office kamin ani thabak su ni or 9 to 5 ki kano se dum bind to bu makam le hari kano do profession de manadraga su but artist art abagi kano se lak matam di masidi pungkian khena ba kano ne aduna akoin always atopa profession ge compare to bodon hek to bagumba the artist ki punsi se kaita asma this mind to bodagi millionaire ni billionaire ni ga high definition se asing budi artist ki aseng magi punsi de yenga monda hangma matam di ma villain du gi value do
mana khara leibagi kano haitare ne kitang paiba du ko dum magi billion du ko samana num lorom ne example masa am sum pizza wani kano paisa gi value gi kano na sadabi da ana akogi malem sida hozik leiriba akogi profession sing se scientific device sing china puthoi ba akogi science puthoi ba device sing either say akoi hozik lab na wari sanai the sak su unai natra id science puthopa device magi through the phone or either laptop computer sumai tawduna america da leba mi maga akoi hozik wari sai sumai tawna america da leba doctor amaga doctor du sumai wari sarga layeng ba yai sumai tawduna computer na chap manana khutna I do printer na sumai number sumai na ko haidi everything kano sing se science puthopa device sing na maximum loina mo mahut sinba yai hairi aina literature pa jabu da ko ai masi thaja jabu aduga mahut sungchin ek sinba yaroi da ba profession amase karino hakanda art ni artist ni hadi robot na never film gi film amadugi or wari dugi ma kano oibe yaro robot na art to yaro hadi art migina whereas robot na print to ba ngamba yai robot na phi tu ba ngamba yai robot na rocket ka khot pa ngamba yai mayam ni ngamba yai aduga robot na art to budi yaro robot ni isai sakpa yaro yadi yani adubu aduna to galmam legre every profession sing se science puthokpa magi device mayamna mahut mayam sinba yaraga su art have a never yade aduna nungda yawriba aduga loina zara sasariba artist amagi punsi se isingi machu gumane haina aina define towning bagi maram sina manipur da koigi organization amana koigi film se tha mayam ama koigi kapa adi utpa loi lephan gi bama yawe masida aigi thamoida akoi tawsu karino yam hangjaba hay tare ko koigi masigi kano ma legi aduda sise aigi mighty ibra ana aigi thamoida sum hangbodo mai bais na kanano kanamto supakte aduga kanamto su mighty de ai thamoida powers ado matamduda hojiki aigi sigi wari si dumaina aina same gibane artist sai punsi se never kanamtana su namdharaga mai thi ba natte kanamna wang thangar piraga mabu mai pai ana define to bu yaro ising uga sabma nei habise ai hiding na masigi film se same gibane color of waters yamna phajaba wakhani aduga romina mo artist amagi the khaldidana the ayeng ba khoina mo ko life sida my thiba machama phangaga su aduda dum khanda bida khoina amada dum chonkalakpado adumaina khallaga aingonde message samsi am phajana piri adagi very short oiraga so I love this format hai tare ko yamna phajaba production ni adagi masi akhoi ngasai yengkhre adagi yam nungsiba masigi tinted mirror aise as masizu yamna phajaba akhoi masi uraga ai comment jado tan ba yawe ko comment se sengbai de adumaina di tan bigano kameno na sunu me ba daisu manakudana ba film du da sina de adabagi ponum kaksina bani sina zabani akoigi mindset ne akoiba masung akoigi mindset se ani dugi connectivity du ne ba duna kayam yamna karai chat khrage da koi angang singje kamenda mama pa ne hida kapa phattaba to angang du maman na badu bokta edi complete to na rakpo da punsi gi ko gi value adu kaino ga se ko lo compromise tor po dune yeah but I love this movie angang matasigi magi expression the su yam pasana direction pipi create dagi akogi location dagi storyline dagi mayam amta yankhat piyo do masigi wari sina amuk shortly hai tare ko tang masigi maram dagi tangam share do pi mosilaba mingsel haba akoigi thamoise akoigi thamoisida akoigi afaba koi gun mayam human virtues mayam pik thana yomi ada nungsiba chanaba adigi suma mayam se akoigi thamoise manung lu yaw leba ngaktene ada masigi se mosin graga diko
ꯊꯃꯣꯏ ꯃꯣꯠꯁꯟꯈ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯔꯣꯏ ꯑꯇꯣꯞꯄ ꯑꯣꯏꯅ ꯊꯣꯛꯂꯛꯑꯅꯦꯕ ꯆꯞ ꯃꯥꯟꯅꯅ ꯃꯤꯡꯁꯦꯜ ꯑꯃ ꯑꯗꯨꯝ ꯄꯥꯏꯔꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯂꯣꯝꯗ ꯑꯣꯟꯁꯤꯟꯕ ꯃꯇꯝꯗ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯉꯥꯜꯗꯨ ꯑꯅꯗꯔ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯊꯛꯇꯣꯏꯑꯕ ꯀꯩꯒꯨꯝꯕ ꯃꯤꯡꯁꯦꯜꯗꯣ ꯃꯣꯠꯂꯒꯗꯤ ꯃꯉꯥꯜꯗꯣ ꯁꯨꯡꯊꯣꯛ ꯊꯛꯇꯣꯛꯄ ꯉꯝꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯣꯠꯁꯜꯂꯛꯄꯩ ꯋꯥꯔꯤꯅꯤ ꯃꯁꯤꯗ ꯁ꯭ꯇꯣꯔꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅ ꯊꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯂꯦꯝꯒꯤ ꯍꯦꯜꯊ ꯀꯟꯁꯤꯌꯁꯅꯦꯁ ꯀꯩꯅꯣꯈꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛꯁꯤ ꯁꯤ ꯇꯧꯕ ꯈꯣꯠꯄ ꯑꯣꯔꯒꯥꯅꯤꯛꯀꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯔꯥꯡ ꯍꯧꯖꯔꯒꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯀꯩꯅꯣꯗꯗꯤ ꯌꯥꯝꯅ ꯍꯥꯟꯈ꯭ꯔꯦ ꯑꯗ ꯁꯤꯒꯤꯁꯤ ꯁꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯆꯦꯂꯦꯟꯖ ꯑꯣꯏꯕ ꯑꯗꯩ ꯒ꯭ꯂꯣꯕꯦꯜ ꯑꯣꯏꯕ ꯆꯦꯂꯦꯟꯖꯤꯡ ꯄꯣꯠ ꯑꯃ ꯏꯁꯨꯅ ꯑꯗꯨꯗ ꯍꯥꯞꯆꯟꯕꯅꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯩꯒꯤ ꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯊꯃꯣꯏꯁꯦ ꯃꯛꯁꯜꯂꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯅ ꯅꯦꯛꯁ ꯑꯩꯈꯣꯏꯅ ꯁꯤꯟꯅꯔꯝꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯆꯥꯁꯤꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗꯅꯦꯕ ꯊꯝꯃꯝꯗꯣꯏꯁꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯈꯔ ꯑꯗꯨꯝ ꯌꯥꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯥꯏꯁꯦ ꯈꯥꯃꯦꯟꯁꯦ ꯍꯤꯗꯥꯛ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯍꯤꯡꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯨꯅꯤ ꯑꯗꯣ ꯆꯪꯁꯤꯟꯈ꯭ꯔꯒ ꯍꯦꯟꯅ ꯃꯟꯈꯤꯗꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯈꯤꯗꯅ ꯌꯥꯝ ꯁꯤꯠꯅꯅꯕ ꯍꯥꯏꯅ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯗꯨ ꯀꯅꯥꯗ ꯃꯃꯤ ꯇꯥꯒꯦ ꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯑꯗꯨ ꯇꯧꯖꯔꯤꯗꯣ ꯑꯔꯣꯏꯕꯗ ꯃꯃꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯖꯒꯗꯕ ꯑꯉꯥꯡꯒꯤ ꯊꯃꯣꯏꯗꯣ ꯑꯗꯣ ꯇꯦꯟ ꯑꯣꯏꯍꯟꯕꯗꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯚꯔꯆꯨꯁꯇꯣ ꯊꯛꯇꯣꯔꯛꯄꯒꯤ ꯃꯍꯨꯠꯇ ꯂꯥꯟꯅ ꯊꯣꯛꯂꯛꯈ꯭ꯔꯦꯕ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯁꯤꯒꯤ ꯈꯥꯃꯦꯟꯁꯤ ꯄꯤꯖꯔꯒ ꯑꯩ ꯇꯤꯝ ꯀꯦꯞꯇꯦꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯁꯨꯞꯅꯇꯒꯤ ꯑꯉꯥꯡꯗꯨꯗ ꯐꯥꯎꯔꯤꯗꯣ ꯀꯦꯞꯇꯦꯟ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯃꯥꯅ ꯃꯤꯕꯨ ꯅꯝꯊꯕ ꯑꯗꯨꯒ ꯅꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯊꯣꯛꯂꯛꯀꯗꯧꯕ ꯑꯁꯦꯡꯕꯗꯤ ꯁꯦꯡꯅ ꯃꯨꯟꯅ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯥꯁꯦ ꯄꯥꯈꯠꯆꯔꯛꯑꯦꯕ ꯊꯑꯣꯏꯅ ꯈꯥꯃꯦꯟꯗꯣ ꯄꯤꯔꯨꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯂꯥꯛꯇꯕꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯚꯔꯆꯨꯁꯦ ꯄꯤꯛ ꯊꯟꯅ ꯌꯥꯎ ꯂꯩꯔꯕꯅꯦ ꯑꯗꯣ ꯃꯣꯠꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯣꯠꯍꯟꯕꯅꯦ ꯑꯗꯨꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯈꯤꯇꯪ ꯐꯅ ꯆꯥꯕꯁꯨ ꯆꯪꯉꯦ ꯍꯥꯏꯅ ꯀꯟꯅ ꯂꯧꯅꯔꯤꯕ ꯁꯤꯗ ꯕꯦꯁꯁꯤ ꯇꯧꯔꯒ ꯑꯗꯨꯒ ꯊꯃꯣꯏ ꯃꯣꯠꯁꯟꯕꯒꯤ ꯋꯥꯔꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯒꯤ ꯏꯟꯇ꯭ꯔꯤꯟꯁꯤꯛ ꯃꯥꯒꯤ ꯚꯦꯂ꯭ꯌꯨꯗꯤ ꯐꯤꯜꯝꯁꯤꯒꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯐꯣꯔꯃꯦꯠ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯃꯣꯠꯁꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯀꯣ ꯑꯉꯥꯡꯁꯤꯅ ꯄꯔꯐꯣꯔꯝ ꯇꯧꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯑꯍꯥꯟꯕꯗꯒꯗꯤ ꯄꯤꯔꯨꯔꯀꯥꯟꯗ ꯅꯥꯔꯀꯥꯟꯗ ꯃꯥꯅ ꯄꯥꯈꯠꯇꯅ ꯃꯥꯏ ꯊꯣꯡꯒꯥꯟꯁꯤꯗ ꯆꯪꯕ ꯉꯝꯗꯕ ꯑꯗꯒꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯄꯤꯌꯨ ꯁꯤꯒꯨꯝꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯥꯅꯕ ꯁ꯭ꯇꯣꯔꯤ ꯂꯥꯏꯟꯗ ꯍꯥꯞꯆꯤꯜꯂꯛꯄꯁꯦ ꯁꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯊꯪ ꯇꯥꯅꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯒꯤ ꯔꯣꯛ ꯑꯦꯟ ꯑꯦꯛ ꯃꯁꯤꯅ ꯈꯤꯇꯪ ꯀꯨꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯁꯤꯃꯁꯨ ꯌꯦꯡꯈꯠꯄꯤꯌꯨ ꯑꯗꯣ ꯃꯊꯪꯗ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯐꯣꯔꯃꯦꯠꯇꯗꯤ ꯀꯔꯝꯕ ꯄꯤꯛꯆꯔ ꯑꯦꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯞꯀꯃꯤꯡ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯍꯣꯏ ꯁꯣꯔꯠꯁꯦ ꯍꯟꯗꯛ ꯁꯨꯝ ꯀꯣꯡꯕ ꯃꯔꯨꯁꯦ ꯀꯪꯕꯁꯦ ꯑꯩ ꯁꯣꯔꯠ ꯑꯝꯇ ꯅꯝꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯉꯝꯈꯤꯗ꯭ꯔꯦ ꯇꯟꯈꯤꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯏꯀꯪ ꯑꯃ ꯊꯣꯛ ꯃꯥꯟꯕꯒꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯀꯩꯅꯣ ꯐꯥꯎꯕ ꯑꯃ ꯑꯗꯣ ꯈꯤꯇꯪ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯑꯝꯇꯪ ꯅꯝꯒꯦꯅ ꯄ꯭ꯂꯥꯟꯗꯤ ꯍꯥꯏꯐꯦꯠ ꯌꯥꯝ ꯑꯀꯟꯕ ꯄ꯭ꯂꯥꯟꯗꯤ ꯅꯠꯇꯦ ꯅꯤꯡꯕ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯅꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯐꯨꯜ ꯂꯦꯡ ꯐꯤꯆꯔ ꯅꯝꯅꯅꯕꯒꯤ ꯋꯥꯔꯤ ꯈꯔ ꯏꯔꯒ ꯊꯥꯈꯤꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯋꯥꯔꯤ ꯄꯥꯡꯈꯠꯂꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯠꯇ ꯅꯝꯕꯒꯤ ꯀꯩꯅꯣꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯅꯤꯕꯨꯗꯤ ꯊꯧꯔꯥꯡ ꯇꯧꯔꯒꯗꯤ ꯂꯩꯔꯦ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯤꯜꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤꯅꯤ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯐꯦꯖꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯑꯇꯣꯞꯄꯗ ꯑꯦꯡꯒꯦꯖ ꯁꯨꯝ ꯇꯧꯕ ꯈꯣꯠꯄꯒ ꯀꯟꯅ ꯇꯧꯗꯦ ꯑꯗꯨ ꯔꯤꯖꯨꯝ ꯇꯧꯔꯒꯦꯅ ꯇꯧꯔꯤ ꯑꯗꯨꯒ ꯑꯗꯨꯃ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯅꯝꯕ ꯍꯧꯒꯦ ꯍꯥꯏꯗꯅ ꯄ꯭ꯂꯥꯟꯗꯤ ꯇꯧꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯐꯤꯜꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯀꯩꯒꯤꯅꯣꯒ ꯑꯩꯅꯁꯨ ꯈꯜꯂꯝꯃꯤꯅꯦ ꯍꯤꯁꯇꯣꯔꯤꯀꯦꯜꯁꯦ ꯑꯩꯈꯣꯏꯅ
khoi ma ga sum khoi na literature se khoi ma di literature lover mana damjing bira ga hai tare ko khoi mam da literature gi si sum tak bira pasida yam sinuk si bawari khoi na su class 10 bautang Manipur da le ram kan da chatki bani na khang da bawari se am na knowledge lo bise aina khale oh sigum basi movie gum gi format da putura ga de am na ngai ni kai khan basi Romi na historical lom da su my own video ta wa de am na ngai mayam lai khuram bio masi ya am na ngonda wajaba madi dum oiri khogi wari sing su siang na su listening ba de yamuk mai simak tabu historical lena hojikan si dum live ji kha yang su sala bane na ko da kara action oriented so oina lining ba do marak si da katang khogi khara su katang man na su lini lening masi ki katang wajaba si bude hoi ithau ni ko do mayam lai khuram bidna ko ai kitang ai hona zarke do mayam da ai kudol to ngam tang hona zarke yam nongai sigumai na akhoi gi sai na hai se koi commercial oibo oida beduna taba akhoi gi liga daba thamam ga daba akhoi gi future generation dagi younger generation khang daba se koi ura ga de khangye da adaga ura kan nga sai gi movie sina akhoi gi state of mind state of akhoi gi thamoi hai tare ko masi yamna influence tauba in a good way adu Romi ki production direction masina adum mi listening hai tare ko lak adum reach tawra kan ta change tawba adugumba ni aduna puthopirau ado akhoi gi si Romi keno mid ki da khapagi break lo ke have recommend right our break na to so dum kan to jage kita se le do dum ai okay adum abiu ko I know this in a fun way I looked into your album nangi picture gi thai na gi picture khara aina lokhat pane adu hoi aduga picture si yengminara kanda comment ang tawbirao khara yam serious oi dabida masi 2010 na dam kiba picture ne ba okay 2010 just wada ka hai tare madugi comment online commentary am ta pibiro like kano ni ai kano ni sige sa ai gi kanoma kano da nate pham da tero na film ma kano ni family kano da comedy kano ma comedy man nang gi bene da ai si saw mo ma le si da you know take yang khai rak tau re ka hai rizala kai na masi na indian kan ong da bi na ama wari si zum ngai ra bre ko ado kano se khoi gi saw de mi ngon na tau da bi da ai sum tau se sum so ta salak di ai tumin ne hek leibam le adu gi timing da male adu na sunne ma sai thaga da mis ai ne oh adu ne ai saw ba male sis pen da masigi sida mic ka tau dana akhoi na movie si behind the scene du ki kitang ubo phangi adagi masina camera chau bom tau re se oi masiga huji ki number se ke khena batu do aina 2011 dani ka so it's more than 10 years hoi si se akhoi gi kano ni hojiki rock and act nung am di yorum do nung di yorum akhoi gi namam dai gi kano ne artist sing rehearsal ga to ba adu gi kano du den angang do ngai akhoi camera pangkhalingi matam ne sigis okay the camera ja papa camera ne sigi lens cine lens ni ko adum nung am di yorum do sigi camera sina nam gi ben oh Delhi na mali Delhi ne pose ko jam tawi aphau kra sajaning ko cameraman mu de na te to aina camera dili ya ngam nam ma dai so aphau sajari ni dili sali ga ra hai ding me mong ni
ꯑꯩꯅ ꯄꯦꯅꯥ ꯈꯣꯡꯉꯀꯥꯟꯗ ꯍꯩꯇꯦ ꯑꯩꯇꯅ ꯄꯦꯅꯥꯒ ꯄꯣꯁ ꯇꯧꯕꯗꯣ ꯃꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣꯅꯤ ꯃꯊꯣꯏ ꯍꯥꯞꯄꯤꯕꯅꯤꯀꯣ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯑꯩꯁꯨ ꯃꯤꯅꯒꯗꯤ ꯁꯤ ꯀꯦꯃꯦꯔꯥ ꯅꯝꯕ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯝꯗꯣꯏꯅꯦ ꯑꯣꯀꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡꯒꯤ ꯀꯩꯅꯣꯁꯦ ꯍꯦꯛ ꯀꯥꯕ ꯆꯠꯂꯤ ꯑꯗꯣ ꯍꯨꯃꯥꯡꯒ ꯑꯩꯁꯨ ꯇꯥꯏ ꯀꯥꯏꯅ ꯃꯌꯥꯝꯗ ꯄꯣꯖꯤꯇꯤꯞ ꯏꯅꯔꯖꯤ ꯑꯃ ꯍꯦꯛ ꯄꯤꯕꯒꯤ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯤꯡ ꯀꯥꯕꯁꯤ ꯅꯠꯇꯕ ꯈꯔ ꯄꯣꯖꯤꯇꯤꯞ ꯑꯣꯏꯕꯁꯦ ꯑꯗꯨꯝ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯛ ꯑꯩꯒꯤ ꯁ꯭ꯇꯣꯔꯤ ꯍꯦꯛ ꯊꯝꯒꯜꯂꯦꯕ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯅꯤꯁꯤꯁꯨ ꯑꯩ ꯍꯨꯃꯥꯡꯒ ꯇꯥꯕꯅꯦ ꯑꯗ ꯑꯩꯅ ꯁꯤ ꯂꯧꯈꯠꯂꯤꯁꯤꯅꯀꯣ ꯔꯣꯃꯤꯒꯤ ꯀꯣꯏꯁꯤ ꯃꯥꯏꯁꯤꯕꯨ ꯀꯂꯔ ꯁꯪꯉꯤꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯣꯏꯖꯥꯠꯂ ꯁꯤꯗꯤ ꯁꯪꯒꯤꯅꯦ ꯁꯤꯗꯤ ꯑꯁꯪꯕꯅꯦ ꯁꯨꯝ ꯍꯥꯡꯉꯛꯄꯒꯤ ꯕꯣꯔꯤꯡ ꯑꯣꯏꯕꯗꯣ ꯑꯣꯏꯗꯅꯕ ꯀꯥꯏꯅ ꯃꯈꯜ ꯃꯈꯜ ꯁꯨꯝ ꯌꯦꯡꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕꯖꯥꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯥꯏꯠ ꯀꯟꯚꯔꯖꯦꯁꯟ ꯈꯔ ꯇꯧꯕꯀꯣ ꯑꯗꯒꯤ ꯄꯤꯛꯆꯔ ꯃꯔꯤ ꯑꯃꯨꯛꯇꯪꯒ ꯇꯧꯃꯤꯟꯅꯈꯤꯁꯤ ꯑꯣꯀꯦ ꯑꯩꯒꯤ ꯃꯤꯁꯦꯁꯅꯦ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯐꯨꯠꯕꯣꯜ ꯌꯦꯡꯃꯤꯟꯅꯕꯒꯤꯅꯦ ꯑꯥꯏ ꯂꯤꯛ ꯑꯗꯣ ꯔꯣꯃꯤꯁꯦ ꯐꯦꯃꯤꯂꯤ ꯄꯔꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔ ꯂꯤꯁꯅꯔꯅ ꯈꯪꯅꯤꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯆꯥꯛꯀ ꯊꯣꯡꯕ ꯇꯧꯕꯤꯕ꯭ꯔꯥ ꯑꯉꯥꯡ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯟ ꯑꯣꯏꯅ ꯃꯥꯒꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯐꯕ ꯐꯦꯃꯤꯂꯤ ꯃꯦꯟ ꯀꯥꯏꯗꯨ ꯅꯠꯇꯦ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯥꯛꯀ ꯑꯗꯨꯝ ꯊꯣꯡꯕ ꯀꯩꯀꯥ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨ ꯌꯥꯝꯅꯗꯤ ꯍꯩꯇꯦ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯖꯥꯡ ꯏꯊꯟꯇ ꯊꯥꯒꯠꯆꯔꯦ ꯁ꯭ꯄꯦꯁꯦꯜ ꯑꯗꯨꯝꯕ ꯈꯔ ꯍꯦꯛ ꯇ꯭ꯔꯥꯏ ꯇꯧꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯒꯤ ꯌꯥꯝꯅꯐꯕ ꯊꯥꯒꯠꯅꯤꯡꯉꯥꯏꯁꯤꯅ ꯃꯤꯅ ꯊꯣꯡꯉꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯑꯗꯨꯒꯤ ꯃꯍꯥꯎ ꯌꯥꯝꯅ ꯐꯅ ꯍꯥꯏꯕꯁꯦ ꯁꯤꯃ ꯑꯩꯒꯤ ꯌꯥꯝꯅ ꯑꯐꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤꯕ ꯃꯤꯁꯤꯁꯨ ꯆꯣꯛꯊꯗꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯀꯝꯄ꯭ꯂꯤꯃꯦꯟꯁ ꯃꯌꯥꯝꯗꯀꯣ ꯍꯥꯎ ꯍꯥꯎꯕ ꯄꯤꯁꯜꯂꯛꯄꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨꯅ ꯑꯗꯨꯃ ꯂꯩ ꯑꯗꯨꯒ ꯌꯨꯝꯒꯤ ꯌꯥꯝ ꯍꯣꯏ ꯑꯩ ꯃꯇꯝ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯩ ꯊꯕꯛ ꯑꯩꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯩ ꯄꯨꯆꯠ ꯆꯠꯄꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯑꯌꯥꯝꯕ ꯃꯇꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯕ ꯃꯤ ꯑꯣꯏ ꯇꯧꯕꯗꯣ ꯌꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯎꯁ ꯍꯣꯜ ꯀꯩꯅꯣ ꯊꯕꯛ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯃꯤꯗꯤ ꯑꯣꯏꯗꯦ ꯁꯦꯡꯅ ꯑꯩ ꯑꯣꯅꯦꯁꯂꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯗꯣꯝꯆꯥꯒ ꯃꯌꯥꯝꯅꯁꯨ ꯑꯣꯜꯋꯦꯁ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯇꯧ ꯇꯧꯗꯕꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯅꯤꯀꯣ ꯑꯩꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯗꯒꯤ ꯄ꯭ꯔꯥꯏꯖ ꯑꯦꯋꯥꯔꯗ ꯐꯪꯕꯅꯤꯀꯣ ꯍꯣꯏ ꯃꯥꯅꯦ ꯑꯗ ꯑꯩꯅ ꯃꯁꯤꯒꯤ ꯄꯤꯛꯆꯔ ꯁꯦꯂꯦꯛ ꯇꯧꯔꯤꯁꯤꯅ ꯃꯁꯤꯗ ꯖꯤꯔꯣꯁꯦ 5ꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯒꯨꯝꯕ ꯁꯣꯔꯠ ꯐꯤꯂꯝꯒꯨꯝꯕꯁꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯉꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯖꯤꯔꯣꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯔꯒꯗꯤ ꯉꯝꯒꯅꯤ ꯍꯣꯏ ꯁꯤ ꯅꯝꯕꯔꯁꯤꯕꯨꯗꯤ ꯁꯣꯔꯠ ꯐꯤꯂꯝꯁꯤ ꯌꯥꯔꯦ ꯁꯤꯒꯨꯝꯕ ꯖꯤꯔꯣꯁꯦ ꯑꯣꯏꯔꯗꯤ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯌꯥꯔꯦꯕ ꯌꯥꯏ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯀꯧꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯈꯔꯗꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤ ꯈꯤꯇꯪꯗꯤ ꯑꯣꯏꯗꯅꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯟ ꯀꯣꯁꯁꯦ ꯃꯅꯤꯄꯨꯔꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯍꯟꯊꯕꯅꯦꯕꯀꯣ ꯈꯔ ꯀꯝꯄꯦꯔꯦꯇꯤꯞ ꯀꯩꯅꯣꯗꯨꯒ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯑꯗꯨꯝ 05ꯁꯦ ꯑꯗꯨꯝ ꯀꯥꯟꯅꯕ ꯄꯩꯁꯥ ꯑꯣꯏ ꯃꯔꯝꯗꯤ ꯊꯕꯛ ꯈꯔ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯆꯦꯛ ꯃꯅꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯤ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤ ꯄꯨꯊꯣꯛꯃꯤꯟꯅꯁꯤ ꯋꯥꯈꯜ ꯍꯣꯡꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯉꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅꯦꯅ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯖꯔꯨꯗꯦ ꯑꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯕ ꯚꯣꯏꯁꯦꯁ ꯁꯤꯅ ꯑꯅꯧꯕꯗꯒꯤ ꯈꯟꯒꯠꯂꯛꯄꯅꯦ ꯃꯥꯅꯦ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯀꯩꯅꯣ US ꯏꯝꯕꯦꯁꯤꯗ ꯆꯠꯂꯨꯕꯗꯣ ꯀꯩꯅꯣꯒꯤ ꯚꯤꯖꯥꯒꯤ ꯑꯗꯨ ꯆꯠꯂꯨꯕꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯂꯔ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯐꯨꯠꯕꯣꯂꯔꯅꯤ ꯙꯅꯗꯣ ꯙꯅꯒ ꯏꯕꯥꯅꯤꯅ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯄꯅꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ
ꯍꯣꯏ ꯃꯁꯤꯅ ꯁꯗꯥꯅꯟꯗꯒ 2013ꯗ ꯆꯤꯡꯅꯤ ꯁꯤ ꯀꯔꯤꯅꯣ ꯁꯤ ꯋꯥꯌꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯣꯊꯦ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯣꯊꯦ ꯈꯨꯟ ꯑꯩꯈꯣꯏ ꯆꯣꯊꯦ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯨꯟꯖꯔꯝꯕ ꯑꯍꯟꯗꯣ ꯇꯥꯗꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯣꯏꯅꯩ ꯑꯗꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯀꯩꯗ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯃꯔꯛꯀꯤ ꯑꯗꯨꯗ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯛꯅ ꯂꯣꯏꯅꯖꯔꯤ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯣꯛꯀꯤ ꯀꯨꯝꯍꯩ ꯑꯃ ꯂꯩ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯣ ꯑꯗꯨꯗ ꯃꯇꯝꯗ ꯑꯩꯅ ꯁꯗꯥꯟꯗꯁꯨ ꯆꯠꯁꯤ ꯍꯥꯏꯗꯤ ꯁꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯨꯟ ꯆꯠꯃꯤꯟꯅꯕꯅꯦ ꯑꯗꯣ ꯍꯧꯕꯒꯤ ꯋꯥꯌꯨꯅꯤ ꯍꯥꯏꯗꯤ ꯌꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯛꯏꯁꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯦꯝꯕꯨ ꯁ꯭ꯇ꯭ꯔꯣ ꯃꯥꯜꯂꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯆꯐꯨ ꯑꯃꯗꯒꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯆꯤꯡꯃꯤꯟꯅꯕ ꯃꯥꯅꯦ ꯃꯥꯅꯦ ꯍꯣꯏ ꯁꯤꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯚꯤꯂꯦꯖ ꯍꯦꯠ ꯀꯩꯅꯣꯅ ꯑꯃꯨꯛ ꯑꯣꯏꯕ ꯑꯗꯩ ꯃꯊꯪ ꯑꯗꯩ ꯃꯊꯪ ꯁꯨꯃꯥꯏꯅꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯩꯗꯤ ꯑꯉꯥꯡꯅ ꯀꯩꯅ ꯊꯛꯄ ꯌꯥꯗꯕ ꯈꯣꯠꯇꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯂꯩ ꯑꯩꯈꯣꯏꯅ ꯒꯦꯁ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏꯕꯨ ꯑꯣꯀꯦ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯐꯣꯇꯣ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯎꯕ ꯐꯪꯗꯕꯁꯤꯗ ꯀꯩꯅꯣ ꯁꯤꯗꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯈꯜꯍꯟꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯒꯠꯄꯤꯔꯛꯎ ꯍꯣꯏ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯎꯅꯈꯤꯕꯒꯤ ꯐꯣꯇꯣꯅꯤ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯈꯠꯄꯤꯔꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯀꯣꯅꯨꯡꯒꯤ ꯒꯦꯠꯇ ꯊꯦꯡꯅꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯟꯗꯛ ꯊꯣꯛꯎꯕꯗ ꯎꯅꯕꯁꯤ ꯌꯥꯝꯅ ꯀ꯭ꯋꯤꯛ ꯃꯣꯃꯦꯟꯅꯤ ꯕꯠ ꯚꯦꯔꯤ ꯃꯦꯃꯣꯔꯦꯕꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯣꯅꯨꯡꯒꯤꯗ ꯎꯅꯈꯤꯕꯗꯨꯅꯤ ꯁꯤꯅ ꯏꯁꯀꯣꯟꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯎꯁꯣꯞ ꯇꯧꯕꯗ ꯌꯥꯎꯕꯤꯕꯒꯤ ꯑꯗꯒꯤ ꯃꯨꯚꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯨꯚꯤ ꯅꯠꯇꯕ ꯃꯌꯥꯝꯅ ꯄꯨꯊꯣꯔꯛꯄ ꯃꯨꯚꯤꯁꯦ ꯑꯗ ꯃꯨꯚꯤꯁꯤ ꯍꯦꯛ ꯎꯕꯗ ꯔꯣꯃꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯃꯨꯚꯤꯁꯤ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯗꯦ ꯃꯁꯤ ꯌꯦꯡꯕꯤꯔꯕ꯭ꯔꯥ ꯋꯨꯃꯦꯟ ꯇꯣꯛꯀꯤꯡ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯋꯨꯃꯦꯟ ꯇꯣꯛꯀꯤꯡ ꯍꯥꯏꯁꯦ ꯃꯁꯤ ꯃꯨꯚꯤꯁꯤ ꯑꯩꯅꯗꯤ ꯌꯦꯡꯖꯔꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯨꯚꯤꯅꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯕꯦꯁ ꯑꯣꯏꯕ ꯁ꯭ꯇꯣꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯔꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯔꯣꯃꯤꯒꯤ ꯄ꯭ꯔꯗꯛꯁꯟ ꯀꯔꯝꯕ ꯆꯍꯤꯒꯤ ꯑꯣꯏꯒꯦ ꯁꯤꯁꯦ ꯃꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯔꯤꯂꯤꯁ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯦꯠꯐ꯭ꯂꯤꯛꯁꯇꯔ ꯄ꯭ꯔꯥꯏꯝꯗꯔ ꯑꯗꯨ ꯌꯦꯡꯕꯅꯤ ꯑꯅꯧꯕꯅꯤ ꯑꯩꯁꯨ ꯑꯩ ꯌꯦꯡꯖꯒꯦ ꯀꯩꯅꯣꯗꯨꯃ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯣꯃꯤꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯅꯤ ꯔꯣꯃꯤꯁꯤ ꯍꯧꯖꯤꯛ ꯀꯟꯅ ꯃꯤꯠꯀꯤ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯑꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯣꯇꯣ ꯁꯦꯌꯔꯤꯡꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯀꯃꯦꯟ ꯂꯧꯈꯠꯆꯔꯛꯀꯦ ꯔꯣꯃꯤꯗ ꯀ꯭ꯋꯦꯁꯟ ꯍꯪꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨ ꯂꯧꯖꯒꯦ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯕꯤꯕ ꯌꯥꯏꯀꯣ ꯑꯩ ꯉꯥꯛꯇꯪ ꯃꯤꯠ ꯀꯩꯅꯣ ꯇꯧꯕꯤꯒꯦ ꯌꯥꯅꯤ ꯃꯤꯠ ꯑꯗꯨꯝ ꯎꯏꯁꯟꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯃꯊꯪꯒꯤꯗ ꯑꯩꯅ ꯈꯟꯒꯠꯆꯔꯤꯁꯤꯅ ꯑꯚꯇꯥꯔꯁꯦ ꯑꯚꯇꯥꯔꯒꯤ ꯃꯨꯚꯤꯁꯤ ꯃꯁꯤ ꯑꯩꯅꯁꯨ ꯔꯣꯃꯤꯒꯤꯗ ꯊꯥꯒꯠꯈꯤꯕ ꯎꯏ ꯑꯗꯣ ꯃꯥꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯕꯤ ꯀꯔꯤ ꯈꯟꯕꯤꯌꯦ ꯍꯣꯏ ꯑꯕꯇꯥꯔꯁꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯏꯟꯚꯦꯟꯇꯤꯡ ꯅ꯭ꯌꯨ ꯍ꯭ꯋꯤꯜꯁ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣꯗ ꯃꯥ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯦ ꯑꯗꯣ ꯁꯦꯀꯦꯟ ꯄꯥꯔꯠꯀ ꯌꯧꯁꯜꯂꯛꯄꯗꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯣꯅꯦꯁꯂꯤ ꯑꯩꯈꯣꯏꯒꯤ ꯐꯤल्म ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯗꯤꯌꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯚꯔꯆꯨꯋꯦꯜ ꯔꯤꯌꯦꯂꯤꯇꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯔ ꯐꯤꯛꯁꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯔꯤꯌꯦꯂꯤꯇꯤꯒꯤ
ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯖꯣꯅꯔ ꯑꯃ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯕꯇꯥꯔꯁꯤ ꯏꯇꯣꯞ ꯇꯣꯞꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯩꯅꯣꯃꯅꯦꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯈꯜ ꯐꯤꯜꯝ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯕꯇꯥꯔꯁꯤ ꯑꯩꯒꯤꯅꯤꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯅ ꯈꯟꯒꯠꯂꯤꯁꯤꯅ A.R. ꯔꯍꯃꯟꯅ ꯍꯥꯔꯃꯣꯅꯤꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯕꯦꯗꯕꯇꯤ ꯍꯥꯄꯛꯄꯒꯤ ꯄꯤꯛꯆꯔꯅꯤ ꯃꯁꯤꯒꯤ ꯃꯨꯚꯤ production ꯍꯥꯏꯇꯥꯔꯦ movie ꯃꯛ ꯍꯥꯏꯗ꯭ꯔꯒꯁꯨ series ꯃꯁꯤ production-ꯁꯤ ꯎꯕꯗ ꯀꯔꯤ ꯐꯥꯎꯏ artist amagi adum ningtambase si akhoi sida manipur premiere tawbudasu ai yengjahwi aduga plus masise ai amazon da su haitare kuidinge da su amka ai yenge do khang yam khang de always masi se kalak se aina kalak saba adi makhalgi series ama oi kano simako adi tongan ba mafam dagi ko Ching lamdagi artist ani ma aduga southern India dagi ko artist ma aduga northern India dagi torga adugi harmony ma semakpase adu semna nabagi sagi aduda artist ki ningtam ba haitare khang yam masi yam kanu oi yam positive oi ba kanu ma phang si always ani si su kanu ngana ha du yeng du su mine ikui se be de su thoina ai tv screen tv dagi na mobile na maga amuko ꯍꯥꯏꯗꯤ ꯃꯥꯅ ꯂꯩ ꯅꯥꯆꯣꯝ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯂꯩꯕ ꯂꯥꯛꯄꯒꯤꯀꯣ ꯃꯥꯗꯨꯒꯤ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯦꯡꯉꯣꯅ ꯑꯩꯅ ꯑꯃꯨꯛꯀꯀꯣ ꯀꯩꯅꯣ ꯇꯧꯔꯝꯃꯤꯅꯦ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝ ꯌꯦꯡꯍꯟꯁꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯦꯃꯥꯖꯣꯟ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯤ ꯁꯤꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯧꯔꯛꯄ ꯀꯥꯟꯗ A.R. ꯔꯍꯃꯟꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯄꯛꯄꯁꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯅ ꯁꯤꯔꯤꯁꯁꯦ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯥꯔꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯍꯥꯏꯔꯒ ꯑꯩꯅ ꯌꯦꯡꯒꯗ꯭ꯔ ꯂꯥꯎꯅ ꯑꯗꯨꯒꯀꯣ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯀꯩꯝꯇꯒ ꯌꯥꯎꯗꯕ ꯈꯣꯠꯇꯕꯗꯨ ꯎꯕꯗ ꯑꯗꯨꯗꯤ ꯁꯤꯗꯤ ꯑꯥꯔꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯀꯧ ꯌꯥꯗꯦꯅ ꯀꯥꯏꯅ ꯑꯩꯉꯣꯟꯗꯈꯜꯍꯟꯕꯀꯣ ꯑꯗꯣ A.R. ꯔꯍꯃꯟꯅ ꯌꯥꯝ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯈꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯒ ꯐꯖꯅ ꯁꯣꯀꯦꯁ ꯇꯧꯔꯛꯄꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈꯤ ꯑꯗꯒꯤ ꯂꯥꯁꯇ ꯑꯃ ꯈꯟꯒꯠꯆꯒꯦ ꯃꯦꯔꯤ ꯀꯣꯝ ꯃꯁꯤ ꯎꯕꯗ ꯀꯩ ꯐꯥꯎꯏ ꯀꯗꯤ ꯃꯦꯔꯤ ꯀꯣꯝꯁꯦ ꯑꯩ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯑꯃꯨꯛ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯁꯤꯒꯤ ꯅꯝꯈ꯭ꯔꯒꯁꯨ ꯑꯃ ꯅꯝꯕꯒꯤ ꯂꯩꯔꯒꯗꯤ ꯅꯝꯅꯤꯡꯉꯦꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯎꯗꯦꯀꯣ ꯃꯇꯝꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯃꯟ ꯀꯨꯃꯥꯔꯅ ꯅꯝꯃꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯦꯡꯉꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯄꯥ ꯇꯥꯗꯅ ꯁꯤꯒꯤꯁꯦ ꯑꯆꯧꯕ ꯊꯤꯌꯦꯇꯔꯗ ꯌꯦꯡꯉꯦ ꯑꯗꯣ ꯑꯗꯨꯝ ꯐꯤꯜꯝꯁꯦ ꯌꯦꯡꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯇꯩ ꯅꯠꯇꯕꯤꯗ ꯑꯩ ꯌꯥꯝ ꯅꯝꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯏ ꯑꯩ ꯁꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯁꯤꯒꯤ ꯃꯨꯚꯤꯁꯦ ꯑꯩꯅ ꯌꯦꯡꯉꯦ US ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯗ ꯄ꯭ꯂꯦ ꯇꯧꯏ ꯃꯤ ꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯤ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯣꯏ ꯃꯨꯚꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯐꯈ꯭ꯔꯦꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅꯗꯤ ꯃꯨꯚꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯤꯅ ꯀꯥꯁ ꯇꯧꯔꯛꯇꯕꯗꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯗꯣ ꯑꯗꯨꯅ ꯑꯩ ꯅꯝꯅꯤꯡꯕ ꯐꯥꯎꯈꯤꯅ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯩ ꯈꯔ ꯄꯥꯛꯅ ꯍꯥꯏꯖꯕꯅꯤ ꯑꯃꯃꯝꯇ ꯅꯠꯇꯕꯤꯗꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯣꯏꯅ ꯃꯁꯤ ꯍꯥꯞꯆꯕꯅꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯑꯩꯈꯣꯏ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯖꯦꯁꯟꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯗꯣ ꯑꯦꯅꯤ ꯑꯩꯅ ꯍꯪꯍꯧꯗꯕꯀꯣ ꯔꯣꯃꯤꯅ ꯄꯟꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯔꯤ ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯁꯦ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯤ ꯃꯈꯜ ꯑꯗꯨꯝ ꯀꯣ ꯍꯥꯏꯗꯤ ꯁꯨꯅ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯛꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯌꯥꯝꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯑꯗꯒꯤ
ꯈꯪꯗꯦ ꯌꯥꯝ ꯈꯪꯗꯦ ꯑꯗꯨꯝ ꯊꯃꯣꯏꯗꯒꯤ ꯂꯣꯏ ꯀꯅꯦꯛ ꯇꯧꯕꯗꯧꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩ ꯁꯣꯏꯗꯅ ꯍꯧꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯌꯦꯡꯕꯤꯔꯤꯁꯤꯡꯁꯨꯀꯣ ꯑꯗꯨꯗ ꯃꯤ ꯃꯈꯜ ꯃꯈꯜ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯁꯤꯗ ꯌꯥꯝ ꯈꯪꯗꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯖꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯇꯤꯚꯤꯗ ꯇꯣꯛ ꯇꯧꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯃ ꯑꯗꯨꯝ ꯐꯪꯖꯩꯑꯕ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯌꯥꯎꯖꯕ ꯇꯤꯚꯤ ꯇꯣꯛ ꯀꯩꯀꯥ ꯃꯌꯥꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯣꯉꯥꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯑꯣꯟꯅꯕ ꯃꯐꯝ ꯑꯃꯗꯒꯤꯁꯨ ꯑꯃꯨꯛ ꯑꯣꯏꯕꯒꯤ ꯗꯦꯟ ꯑꯗꯨꯒ ꯇꯁꯦꯡꯅ ꯂꯝꯁꯤꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯗ ꯅꯨꯡꯁꯤꯖꯕ ꯉꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯉꯥꯛꯇ ꯋꯥꯔꯤ ꯑꯣꯏꯅ ꯍꯧꯕꯒ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯕꯁꯦ ꯁꯤ ꯊꯃꯣꯏꯗ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯤꯁꯦ ꯑꯇꯩꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯐꯥꯎꯗꯧ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯤꯁꯤꯡ ꯌꯥꯝ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯣꯔꯤ ꯑꯣꯏ ꯀꯩ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯑꯗꯣ ꯃꯈꯜ ꯃꯈꯜ ꯈꯔ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯁꯨ ꯅꯧꯅ ꯑꯃꯨꯛꯀꯀꯣ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯗꯨꯅ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯑꯅꯧ ꯍꯣꯏ ꯑꯅꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯥꯞꯀꯠꯂꯛꯄ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯋꯤꯀꯦꯟꯗ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯗꯤꯐ꯭ꯔꯦꯟ ꯄꯔꯁꯅꯥꯂꯤꯇꯤꯒ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤ ꯎꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯑꯩꯈꯣꯏꯁꯤ ꯀꯩ ꯍꯥꯏꯅꯤ ꯇꯤꯝꯒ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯒ ꯃꯌꯥꯝꯅ ꯁꯤꯟꯕꯤꯕꯁꯨ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯑꯗꯩ ꯇꯛ ꯇꯛ ꯃꯦꯁꯦꯖ ꯇꯧꯅꯔꯒ ꯑꯣ ꯑꯗꯨ ꯇꯥꯔꯤꯛꯇꯣ ꯑꯗꯨ ꯇꯧꯔꯒ ꯄꯨꯡ ꯑꯗꯨꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯕꯗꯨꯅ ꯌꯥꯕꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯁꯥꯟꯅꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯥꯛꯄ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯦꯅ ꯑꯩꯅ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯃꯑꯣꯡꯁꯦ ꯁꯤꯒ ꯍꯥꯏꯅꯔꯨꯔꯒꯗꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦꯀꯣ ꯍꯣꯏ ꯌꯦꯡꯕꯤꯔꯤ ꯗꯦꯕꯤ ꯍꯨꯏꯗ꯭ꯔꯣꯝ ꯕꯂꯥ ꯃꯨꯇꯨꯝ ꯗꯤꯂꯤꯞ ꯕꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯏꯝꯐꯥꯜꯗꯒꯤ ꯌꯦꯡꯕꯤꯔꯤ ꯔꯣꯃꯣꯂꯥ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯀꯩ ꯍꯥꯏꯅꯣ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯅ ꯃꯥꯡꯊꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯅ ꯑꯣꯏꯒꯅꯤ ꯑꯣꯖꯥ ꯔꯣꯃꯤ ꯃꯩꯇꯩ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯈꯨꯃꯟꯖꯅꯨꯅ ꯀꯩꯅꯣꯒꯤ ꯋꯥꯍꯪꯁꯦ ꯂꯥꯏꯟ ꯑꯃꯅꯤꯗ ꯈꯨꯝꯕꯗꯤ ꯑꯗꯨꯝ ꯋꯥꯠꯂꯒ ꯂꯩꯗꯣꯔꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯈꯔ ꯁꯥꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯩꯅꯣꯁꯤꯒꯤ ꯍꯦꯛ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇꯕꯒꯀꯣ ꯑꯗꯨꯒ ꯂꯣꯏ ꯁꯝꯖꯜꯂꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯄꯨꯡ ꯑꯣꯏꯕ ꯄꯣꯏꯟ ꯑꯃꯇꯪ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯁꯤꯗꯤ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯔꯁꯣꯅꯦꯜꯂꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯁꯨ ꯀꯩꯝ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯑꯗꯨꯗ ꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯒꯤ ꯀꯩꯅꯣ ꯃꯇꯨꯡꯗꯀꯣ ꯑꯗ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯈꯪꯗꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯅꯨꯡ ꯑꯇꯩꯗꯤ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩ ꯁꯨꯝ ꯇꯣꯏꯅ ꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡꯁꯦ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯑꯗꯨꯒ ꯊꯦꯡꯅꯔꯛꯄ ꯅꯩꯅꯔꯨꯕ ꯑꯗꯨꯅꯅꯦ ꯄꯨꯂꯞ ꯁꯝꯖꯜꯂꯒꯅꯦ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯌꯥꯎꯔꯤ ꯁꯤ ꯈꯛꯇꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤ ꯊꯃꯣꯏꯗ ꯃꯄꯨꯡ ꯐꯥꯕꯤꯔꯝꯃꯣꯏ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯐꯤꯜꯝꯗ ꯆꯦꯟ ꯆꯣꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯇꯁꯦꯡꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯏꯁꯥꯅ ꯄꯥꯝꯃꯤꯕ꯭ꯔꯥ ꯁꯤꯒꯤꯁꯦ ꯀꯥꯏ ꯂꯩꯗꯅ ꯑꯣꯔ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯣꯔ ꯑꯩꯒꯤ ꯐꯤꯜꯝꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯊꯥꯔꯛꯄꯗꯨꯔ ꯄꯥꯝꯃꯤꯁꯦ ꯑꯣꯔ ꯑꯩꯁꯦ ꯁꯤꯗꯩꯗ ꯁꯛ ꯐꯖꯔꯦꯅ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯃꯌꯥꯝꯅ ꯐꯖꯩꯅ ꯈꯪꯕꯗꯨꯔꯥ ꯑꯗꯨ ꯇꯧꯕꯗꯨꯔꯥ ꯑꯗ ꯇꯁꯦꯡꯅ ꯑꯩꯁꯦ ꯏꯕ ꯄꯥꯝꯃꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯑꯩꯁꯦ ꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯦ ꯁꯤꯃ ꯍꯦꯛ ꯁꯤꯗꯒꯤ ꯍꯦꯛ ꯅꯥꯟꯊꯣꯔꯛꯄꯁꯤꯗꯗꯤ ꯑꯍꯥꯟꯕ ꯑꯗꯨꯝ ꯑꯅꯤꯔꯛꯀꯨꯝꯕ ꯑꯍꯨꯝꯂꯛꯀꯨꯝꯕ ꯃꯥꯜꯂꯝꯃꯒꯀꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯌꯥꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯔꯨꯖꯕꯁꯤ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜꯁꯤ ꯈꯔ ꯏꯔꯨꯖꯃꯤꯟꯅꯔꯁꯤ ꯈꯔ ꯁꯦꯡꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨꯀꯣ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣꯃ
ꯐꯥꯎꯔꯛꯄ ꯀꯥꯟꯗ ꯏꯁꯥꯅ ꯐꯥꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯐꯥꯖꯕ ꯍꯧꯔꯛꯑꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯣꯏ ꯊꯃꯣꯏꯁꯤꯅ ꯀꯔꯤ ꯄꯥꯝꯒꯦꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯠꯂꯒꯗꯤ ꯊꯕꯛ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯄꯗꯨꯗꯁꯨ ꯑꯗꯨꯝ ꯃꯃꯤ ꯇꯥꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯌꯥꯝꯅ ꯃꯁꯤ ꯑꯩꯁꯨ ꯇꯧꯋꯤ ꯏꯁꯥꯅ ꯑꯗꯨꯝ ꯊꯥꯖꯕꯀꯣ ꯀꯩꯅꯣꯝꯃ ꯅꯦꯒꯦꯇꯤꯚ ꯍꯣꯏ ꯐꯤꯂꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄꯁꯤꯗ ꯏꯁꯥꯅ ꯍꯣꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩ ꯄꯨꯛꯆꯦꯜ ꯍꯣꯏ ꯁꯦꯡꯕ ꯑꯃ ꯇꯥꯔꯗꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯎꯝ ꯁꯤ ꯉꯁꯥꯏ ꯀꯣꯏꯁꯟꯗꯨꯅ ꯍꯪꯉꯛꯄꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯀꯩꯅꯣꯁꯦ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯦ ꯃꯁꯤ ꯀꯔꯤ ꯐꯥꯎꯏ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗꯅꯦ ꯑꯗꯨꯝ ꯑꯩ ꯌꯥꯎꯋꯦꯅ ꯍꯣꯏ ꯈꯜꯂꯦ ꯑꯗꯣ ꯂꯤꯡꯖꯦꯜꯁꯦ ꯍꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯤ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯕ ꯌꯥꯏ ꯑꯩ ꯃꯁꯤ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈꯤꯗ꯭ꯔꯥꯅ ꯄꯥꯈꯠꯄꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯌꯨꯅꯤꯌꯟ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯕꯣꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯣ ꯇꯁꯦꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯁꯤ ꯐꯤꯖꯤꯀꯦꯜ ꯌꯨꯅꯤꯌꯟ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯁꯦ ꯁꯤꯗꯤ ꯑꯃꯨꯛ ꯄꯣꯂꯤꯁꯤ ꯑꯃꯅ ꯕꯥꯏꯟ ꯇꯧꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯄꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯉꯥꯡꯉꯩꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯃꯣꯏ ꯀꯩꯅꯣꯝꯃ ꯇꯧꯔꯁꯤ ꯍꯦ ꯍꯥꯏ ꯀꯥꯟꯗ ꯄꯨꯂꯞ ꯌꯥꯗꯣꯏꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯀꯅꯥꯅꯣꯝꯅ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯒꯤꯅꯦꯕ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯅꯔꯛꯇꯕꯤ ꯂꯦꯚꯦꯜꯗ ꯂꯥꯛꯑꯒꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯉꯁꯥꯏꯒꯤ ꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯕꯣꯟ ꯑꯃꯀꯣ ꯁꯤ ꯗꯤꯐ꯭ꯔꯦꯟ ꯀꯩꯅꯣꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯏꯗꯤ ꯀꯣꯏꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯡꯖꯜꯂꯛꯑꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯥꯛꯊꯣꯔꯛꯏꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯑꯣꯏꯅ ꯃꯁꯤ ꯈꯔ ꯁꯝꯅ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯁꯤꯀꯣ ꯇꯁꯦꯡꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩ ꯅꯨꯡꯅ ꯌꯥꯔꯤꯕ꯭ꯔꯥ ꯀꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯃꯅꯨꯡꯗ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯑꯩꯒꯤ ꯅꯨꯡꯅ ꯌꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯊꯃꯣꯏꯕꯨ ꯁꯦꯡꯉꯒꯗꯤ ꯍꯩꯇꯕ ꯑꯃꯁꯨꯡ ꯍꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯅ ꯀꯩꯅꯣꯃꯅꯦ ꯑꯉꯥꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯁꯩꯔꯦꯡ ꯑꯃ ꯊꯤꯕꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯒꯦꯔꯥ ꯁꯝꯅꯔꯣꯏꯔꯥ ꯍꯩꯇꯅ ꯊꯤꯔꯛꯄꯗꯣ ꯍꯩꯇꯕꯒꯤ ꯐꯖꯕ ꯂꯩꯒꯅꯤ ꯅꯨꯡꯁꯤꯒꯅꯤ ꯇꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯅ ꯇꯧꯁꯜꯂꯛꯄ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯇꯥꯔꯒꯗꯤ ꯐꯅꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯅ ꯊꯤꯕ ꯁꯩꯔꯦꯡ ꯑꯣꯏꯇꯥꯔꯒꯁꯨ ꯈꯥꯡꯕ ꯋꯥꯒꯅꯤ ꯑꯗꯣ ꯍꯣꯏ ꯑꯩ ꯁꯨꯃꯥꯏꯅꯇꯪ ꯊꯝꯖꯅꯤꯡꯉꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯈꯤꯇꯪ ꯀꯣ ꯍꯥꯏꯗꯤ ꯇꯣꯇally ꯃꯅꯤꯄꯨꯔ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯋꯥꯛ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯁꯤ ꯍꯦꯛ ꯇꯧꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯦ ꯃꯅꯤꯄꯨꯔ ꯐꯤꯜꯝꯁꯦ ꯁꯤꯊꯔꯛꯏꯁꯦ ꯍꯥꯏꯔꯤꯁꯦ ꯃꯥꯡꯊꯔꯛꯏꯁꯦꯅ ꯂꯣꯟ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯀꯌꯥꯝ ꯌꯥꯝꯅ ꯃꯥꯡꯕ ꯑꯃꯁꯨꯡ ꯃꯥꯡꯗꯕ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯩꯅꯗꯣꯏꯅꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯍꯧꯔꯛꯄꯗꯗꯤꯀꯣ ꯑꯗꯨꯕꯨ ꯁꯣꯂꯨꯁꯟꯗꯨꯁꯨ ꯌꯥꯎꯅꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦꯀꯣ ꯑꯩꯈꯣই ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯊꯧ ꯌꯥꯝ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯄꯤꯔꯝꯗꯣꯏꯁꯦ ꯀꯔꯝꯕ ꯄꯥꯝꯕꯤꯅꯣ ꯑꯩꯈꯣꯏꯅ ꯊꯥꯔꯝꯗꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯄꯥꯎꯈꯨꯝꯁꯨꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯁꯤ ꯑꯩꯈꯣꯏ 100% ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯛꯇꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯩꯅꯣ ꯃꯥꯏꯁꯦ ꯑꯦꯂꯥꯏꯟ ꯑꯣꯏꯗ꯭ꯔꯦꯅ ꯑꯗꯨ ꯐꯥꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯗꯨꯅꯤ ꯕ꯭ꯔꯣꯖꯦꯟ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯅꯝꯕꯗ ꯂꯣꯛꯇꯥꯛꯇ ꯋꯥꯈꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯟꯕꯤꯔꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟ ꯁꯣꯔꯣꯛꯈꯥꯏꯕꯝꯁꯤ ꯃꯥ ꯃꯁꯥꯁꯦ ꯑꯩ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯍꯧꯔꯒꯦ ꯐꯤꯜꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔꯗꯨꯅꯤ ꯃꯥꯀꯣꯟ ꯋꯥꯡ ꯍꯪꯕꯤꯔꯛꯏꯁꯦ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟ ꯂꯥꯏꯐ ꯂꯩꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯁꯨ ꯐꯤꯜꯝꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯅꯤ ꯄꯥꯡꯕꯤꯔꯤꯁꯦ ꯑꯗꯨꯒ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯁꯦ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯁꯤ ꯃꯇꯝ ꯌꯥꯝꯅ ꯆꯥꯕ ꯃꯌꯥꯝꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯕꯁꯤ ꯐꯩꯕꯨ ꯍꯥꯏꯔꯗꯤ ꯇꯧꯔꯁꯦ ꯍꯥꯏꯕ ꯅꯨꯄꯥꯅꯤ ꯑꯗ ꯑꯩꯅ ꯃꯁꯤꯃꯇ ꯑꯣꯖꯥ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯃꯕꯨꯛ ꯌꯥꯝ ꯐꯕ ꯑꯝꯇ ꯁꯥꯕꯤꯌꯣꯅ ꯑꯩꯅꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯁꯦ ꯃꯕꯨꯛ ꯐꯕ ꯃꯤ ꯃꯥꯟꯕꯗꯣ ꯑꯩꯅ ꯇꯧꯖꯕꯅꯤ ꯑꯗ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯣ ꯑꯣꯖꯥ ꯕ꯭ꯔꯣꯖꯦꯟꯕꯨꯗꯤ ꯃꯥ ꯂꯣꯛꯇꯥꯛꯀꯤ ꯀꯩꯅꯣꯗꯣ ꯂꯣꯛꯇꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯅꯠꯇꯕꯅꯤꯅ ꯌꯥꯎꯗ꯭ꯔꯦ ꯂꯣꯛꯇꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤ ꯐꯤꯜꯝ ꯅꯝꯕꯗ
ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯁꯨꯡꯋꯥ ꯋꯥꯍꯟꯕꯤꯈꯤꯗ꯭ꯔꯦ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯅ ꯅꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒꯁꯨ ꯄꯥꯛ ꯐꯪꯉꯣꯏꯗꯕ ꯂꯣꯛꯇꯥꯛꯀꯤ ꯑꯍꯣꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯒꯤ ꯅꯨꯡꯁꯤꯠꯅ ꯐꯨꯝꯖꯥꯎ ꯍꯨꯝꯕ ꯁꯤꯁꯦ ꯉꯥꯏꯗꯅ ꯉꯥꯏꯔꯒꯦ ꯍꯦꯛꯇ ꯐꯪꯉꯣꯏꯗꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯈꯔ ꯂꯥꯏꯅ ꯐꯪꯕ ꯈꯔ ꯌꯥꯎꯈꯤ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯈꯨꯗꯝꯅꯤ ꯀꯥꯏꯅ ꯑꯩꯅ ꯊꯃꯣꯏꯗ ꯑꯗꯨꯝ ꯐꯥꯎꯖꯈꯤꯕ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯈꯤꯇꯪ ꯁꯝꯖꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕ ꯑꯃꯗꯀꯣ ꯑꯉꯥꯡꯁꯤꯅ ꯍꯦꯛ ꯏꯔꯣꯏꯔꯒ ꯁ꯭ꯀꯨꯜꯒꯤ ꯍꯤ ꯉꯥꯏꯐꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯍꯤ ꯊꯥꯡꯐꯝ ꯑꯃ ꯃꯥꯅ ꯏꯔꯣꯏꯔꯒ ꯆꯠꯄꯗꯣ ꯑꯗꯨ ꯍꯦꯛ ꯃꯐꯝꯁꯦ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯒꯤ ꯌꯨꯝ ꯁꯥꯔꯤꯕ ꯌꯨꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯗ ꯃꯤꯅꯤꯠ 10-15 ꯍꯣꯜꯂꯒ ꯆꯠꯇꯣꯏꯅꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯀꯟꯅ ꯇꯧꯈꯤꯌꯦ ꯇꯧꯔꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯍꯤꯅ ꯍꯣꯜꯂꯒ ꯃꯤꯅꯤꯠ 15ꯃꯨꯛ ꯍꯤ ꯍꯣꯟꯒꯗꯧꯕ ꯂꯣꯀꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯑꯗꯨꯝ ꯎꯔꯒ ꯏꯃꯥꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯧꯅꯀꯣ ꯁꯪꯗ ꯂꯣꯏꯅꯃꯛ ꯍꯨꯝꯕ ꯇꯥꯎꯔꯛꯑ ꯄꯣꯔꯛꯑꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠꯁꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯈꯪꯗꯦ ꯅꯦꯆꯔꯒꯤꯀꯣ ꯃꯍꯧꯁꯥꯒꯤ ꯌꯥꯝꯅ ꯀꯩꯅꯣꯗꯣ ꯁꯤ ꯅꯨꯡꯉꯥꯏꯕꯁꯤ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯣꯖꯥꯕꯨꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯁꯤ ꯑꯩꯈꯣই ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯒ ꯌꯦꯡꯃꯤꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯃꯨꯚꯤꯗ ꯍꯧꯖꯤꯛ ꯀꯦꯞꯆꯔ ꯇꯧꯔꯀꯥꯟꯗ ꯁꯥꯎꯟ ꯑꯗꯒꯤ ꯕꯤꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯃꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯗ ꯂꯣꯛꯇꯥꯛꯀꯤ ꯂꯣꯀꯦꯁꯟꯒ ꯇꯧꯔꯛꯑꯀꯥꯟꯗ ꯂꯧꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯨꯚꯤꯁꯦ ꯎꯔꯀꯥꯟꯗ ꯆꯠꯇ꯭ꯔꯒꯗꯤ ꯆꯠꯅꯤꯡꯕ ꯐꯥꯎꯍꯟꯕ ꯑꯗꯨꯒꯨꯝꯕ ꯐꯟꯖꯧꯕꯝ ꯁꯤꯡꯅ ꯑꯥꯔꯠꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯏꯊꯛ ꯏꯔꯥꯡ ꯄꯥꯝꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯤꯕꯁꯤ ꯃꯁꯤ ꯇꯣꯛꯇ꯭ꯔꯗꯤ ꯑꯔꯦꯝꯕ ꯑꯗꯨꯝ ꯑꯣꯏꯅꯤ ꯑꯩꯗꯤ ꯑꯥꯔꯠ ꯍꯥꯏꯔꯀꯥꯟꯗ ꯏꯊꯛ ꯏꯔꯥꯡ ꯄꯥꯝꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦꯠꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕꯗ ꯑꯗꯨꯒꯤ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯦ ꯍꯣꯏ ꯃꯤꯠꯌꯦꯡ ꯀꯣ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯤ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯑꯐꯕ ꯐꯠꯇꯕ ꯑꯗꯨꯒ ꯃꯥꯡꯗ ꯆꯪꯁꯤꯟꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯂꯦꯞꯄꯤꯕꯅꯤ ꯃꯔꯝꯗꯤ ꯑꯗꯨꯗꯒꯤ ꯑꯐꯕ ꯚꯦꯂꯤꯠ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯏꯕ ꯀꯩꯅꯣꯁꯤꯡꯁꯤ ꯂꯥꯛꯀꯗꯣꯏꯅꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯇꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯆꯥꯎꯈꯠꯄꯁꯤ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯂꯤꯂꯥ ꯂꯩꯇꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯥꯔꯇꯤꯁ ꯈꯛꯇꯅ ꯑꯥꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯇꯨꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯗꯧꯔꯤꯕ ꯑꯥꯔꯠꯇꯨ ꯅꯩꯅꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯑꯥꯔꯠ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯥꯡꯈꯒꯤ ꯊꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯌꯥꯝ ꯅꯛꯅꯕ ꯃꯔꯤꯗꯨꯅꯤ ꯑꯗꯨ ꯍꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯅꯠꯇꯅ ꯃꯁꯤ ꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯃꯁꯤꯒꯤ ꯑꯆꯧꯕ ꯏꯄꯥꯛ ꯍꯥꯏꯇꯥꯔꯦꯅꯦ ꯑꯆꯧꯕ ꯏꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯕꯝꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯒ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯄꯥꯝꯕꯒꯤ ꯄꯣꯠꯇꯣꯗ ꯇꯧꯔꯤꯕ꯭ꯔꯥ ꯂꯩꯗꯅꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯪꯃꯤꯟꯅꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯑꯣꯏꯔꯤꯕ ꯑꯥꯔꯠꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤ ꯍꯦꯟꯅ ꯀꯃꯔꯁꯤꯌꯦꯂꯥꯏꯖ ꯑꯃꯁꯨꯡ ꯀꯃꯣꯗꯤꯐꯥꯏ ꯇꯧꯊꯣꯛꯅꯕ ꯁꯨꯝ ꯍꯣꯠꯅꯕꯁꯤ ꯁꯤꯅꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯆꯥꯗꯅ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕꯒꯤ ꯃꯤ ꯂꯩꯇꯕꯒꯨꯝꯕ ꯍꯪꯕ ꯆꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯆꯨ ꯑꯃꯀꯣ ꯑꯉꯧꯕ ꯄꯨꯡꯉꯧ ꯐꯅꯦꯛꯀꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯂꯤ ꯑꯗꯣ ꯃꯐꯝ ꯍꯦꯛ ꯆꯥꯗꯕ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯐꯤ ꯃꯈꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ
jin hek session na chatpa adagidi natra adi nate phi du ki nena nataba adi mafam chadaba mafam chadaba da kharung khinba gumna koigi mi leita matam da koina mapa naiba gum selaga adi maina chatkanda lani sagi point se adumaine hek thokpa manba urakpasidane koigi art tu bu tawjari ba artist singsi ithak irangi or manung phundaba manba gumba kari gumba ledna ko to bai adumaina aduga adumain loi tawdo mayam su adumai akoigi adumain loi ubiragadi koigi kano se ji thambiri bu question dene ko to midiengi kano mai tare midiengi adi thambiri ba koigi kano sate valid criticism singse artist singsina di taram na lo okham thoi aduga maram sadaba criticism singsu madu akoi art ki through da mabu ningthina magi wakhal sengdopi basu sang adi ani se tu na samina ma thok ta ba kanon duga masigi khatna ba adum leigane lagi masida additionally aingonda magi comments ubadaina ai wakanda laise ayamba matamda akoina chawrakpadasu arts yamna pamjaraga su hurala kanda wini yenge kaiginoga mayamna mu art harakanda ithak irang pamba mi adom classify tawusi akoina chawrakpa kanda niko Music ti amuk angangi school tamba de pena tamba sigumba mayam si urakanda angang na chawrakpa kanda moigi as part of their curriculum arts se yaubasi important oiba duga koina mental state the arts ne amna important oina balance the holding neba aduna ngasai mindset se change tawra agati adugi su khalalle sigi commentsina ma am kano oi da koina mi amani khak koigi hojiki kano nataba comment tawiri ba koigi puksel chawra ba ko koigi mioi dugi point tu khakta nena jabana tab ulap pak nani ko in haijerisa aduna art abi kano se haitare ne koigi mi ama khakke or ani khaktagi koina saida uba aina khongna khutna lamba phangba minna taro yengthok da uba mi amani gi through dagi adi phawraga art se sometimes koina koigi yengbidaba adi comment to biri mi junati ko haijeriside aduga amuksu art toriba singse artist singsina haidi aina connect torise kanagano aina khangjaba mi adu khaktaraga connect torise haibasisu filter tobom sangi adune aina lepi position se aina karaidano aduga aina tawdusi karino haibs make sense amathok tare kharabudi lure aina khumjari sigo maramdi kanaga masi am lu bagano ne wahai amani na khumbada masigi masi sangne na adu mathok di taba kano mas hairiba subject sing sai tare masidi smaina akoina ne topic se icham na smain phammaga sum wari saba se khara aisu hapcharake nungai smaina change of thought etare ko man ayam sangna sengbagidi nungdagi hairga ayam sangna sumase ngangjeningi ba sengbade adu masi mafam sada boina hadi sigi ngasigi wari watai kano study adom da sangne ay pung amani dum ngangjeningi ba sengbade sigi matang sida haita ando akhoi me ansigumba se khara adum nainamina si kaiginoga ngasagi akhoi society da dum aina akhoi program si no maina Manipur da tholok kanda walking chappada angang lai chiche program da tai ai nga ai di akhoi program si da comment tawraga so angang na absorb tawba yamna yauri ba duna aina maina naina basi akhoi na su yamna encourage tawjai yam pamjai do khoi pung sisu ama ani buta salakadore do comment amatang ai lokhacha ge do comment pe am thabirak baki thagachari do matam sina namak si pathok chabadi keno tawdre ngasi gi show sida do khoi offline de soidena pazagani namak pu thagachari ai comment ama ga lokhacha ge akhoi gi Sernalata Ningthaujam akhoi magi tani
Mama yengbiri Monica Romi Meitei ki warisi taba yamna nungai asengba artist amagi thamoi ki asengba warol si haina ibirei mabok kurumjari nahandasu wari sanami ni mabok ka mar schedule gi pakachadana ko date to 1825 Smain tawdana akhoi sida yengbiri Laishram Romola Asem Nabachandra Kumanchanu Sanatombi Thokchom Briny Ngangom Okram Premjed Smain tawdana mayam yengbibagidamakta thagachari ado ngasigidi akhoi nene laijesu yengbiri Jamuna Laishram duna akhoi platform sida akhoi angang school da tamba angang sing dagi college da tamba dagi adagi akhoi imagi long adagi abok hai tare ko smain tawraga akhoi pulap wari sanabam oiba platform ama oiba oiminabasi ang laiba phabani do akhoi wari si am nungairi matamdi chakhiba khanghaude do any last sharing hai tare Romina akhoi mayamda tawbiding batu adu haibira kanda akhoi namasi program si sinjana basinjara khangde ai ngasi si yamna nungai jai ai hoi television da kaida wari sapa khotpa dei kano to bu ko yam yaujare adubu ngasi gi kano se yam iting tingna khoi thamoi nung da phawri si khoi yamna khande adu loi haidokning ba dongna thamoi da hek phawhal le ngasi gi kano se ado masima ai hanjan haining aigi so hainabi haita nuai jare de nuai du hai leb dong toy si ai sida ya ka aibu sumana kano wari sasi na takpir pa finding the voices ai thagachari aduga maka taba hojiki wahang yam phajaba khoigi kano aduga comment phajaba thambibudo kharaga sang haitare ko mathangi session khoigi wahang pahung khatangi oi haitare maroina Manipur gi hosi oiriba koina lepseriba film gi platform sidagi ko akoina aitaita tawjariba work sibu yingbiriba nenabiriba mayam sigagi connection se kadai yongna nungda phongrige kaisi masi sisu ai katang sangna ngangjaning bulai adi sumaina to platform dai tare ko ai aduga atopa profession makhalgi kano singsu di pubirak tuna hai tare ko gi maroina art ki kano di waraga tuga ko gi mai kano sing khena ba ko machat khena ba di acting tong jabo bo ero natraga ai ba ko ero ka tumaina ko gi mi makal pubirak pa mois makoi da su angonda phawri su da phadong ma phawdong ma yam cham na masi gi se kano ma karai de no yam na angonda khangde no phawre ai ngasi si laiba phabani akoina smaina Romina nungaiba ma phawridu do mathang tarakpada so akhoi wakhan gi oiba lomse akhoi khara phongtok minasi kaigino ga wakhan si akoina one small thing na tawbanga magadi kanano mana ama ripple effect awrakanda akhoi si amna empowered oiba masi ai achet pathajabani aduga sagi Romina haigibada masi gi daingonda aina take away di pukning sengba pukning se irujabasi akhoi isai irujabada natana pukning irujabasi khara taminarasi aduga pukning irujaraga di thapak se asengba tholakpada aduna pumna mageng biribo pumna magna sikum bapasara akhoi gi oiba movie short story akhoi thamoi da panba adagi mayam mimang da puthokpada akhoi gi amna chakthuk chaningai oiba Jik Manipur dagi India gi mapam dagi US da jikla ani dagi Moscow chatani mapam da mayam da koi gi wari se yau ba adugumba si hen puthokpa ngamba oibiu aduga koi mayam yimbiri ba kunna mangna so koi mayam punna support tawina rakanta Romi nakari mangonda koi na kitang mating pang ngamba adugumba tu pangna si haina ai mayam da nijeri khanbiu hain hairaga ngasi kiti program asi loi sinjara tiga program si loi dengan sai Romi gi siling ut padam tang akhoi myam dam da ut pi kunna mangna Romi gi siling dang sai gi hasabam
ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇ ꯎꯠꯄꯤꯕ ꯌꯥꯕ꯭ꯔꯥ? 오케이, 오케이. 그러세. 윰 마탁세과. ꯌꯨꯝ ꯃꯊꯛꯁꯦ. 오케이. 우짜게. 뭐야, 수어 똑 들어봐. 링신이. 오케이, 오케이. ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯤ ꯍꯥꯏꯗꯤ ꯍꯥꯏꯅꯈꯤꯗꯕꯅꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯥꯏꯖ ꯃꯌꯥꯝ ꯐꯪꯉꯛꯄꯒꯤ ꯍꯣꯏ ꯄ꯭ꯔꯥꯏꯁꯁꯤ ꯎꯠꯆꯕ ꯅꯠꯇꯦꯀꯣ ꯃꯊꯛꯁꯤꯅꯤꯀꯣ ꯎꯠꯆꯔꯤꯁꯦ ꯕꯥꯏ ꯆꯥꯟꯁꯇ ꯌꯥꯝ ꯐꯖꯩꯌꯦ ꯁꯨꯃꯥꯏꯅꯀꯣ ꯍꯣꯏ that is so cool ꯍꯣꯏ ꯑꯗꯒꯤꯗꯤ ꯀꯥꯐꯝ ꯑꯃꯁꯨ ꯂꯩ ꯀꯩꯔꯥ ꯑꯃꯁꯨ okay ꯌꯥꯝ ꯁꯤꯁꯨ ꯂꯣꯏ ꯎꯠꯊꯣꯛꯈ꯭ꯔꯦꯅ ꯉꯁꯤꯗꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯄ ꯐꯪꯅꯗ꯭ꯔꯒꯁꯨ ꯂꯥꯞꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯌꯨꯑꯦꯁꯇ ꯂꯥꯛꯄꯗ ꯑꯩ ꯎꯅꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯅꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯈꯣꯏ ꯑꯩꯁꯨ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯤꯅꯦ ꯑꯗꯣ ꯃꯇꯝ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯒꯤ ꯑꯃ ꯂꯩꯒꯗ꯭ꯔꯥꯅ ꯅꯨꯡꯅꯥꯡꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯗꯣ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯅ ꯇꯝꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯈꯟꯒꯠꯆꯕꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯔꯣꯃꯤꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯦꯟꯒꯠꯆꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯐꯨꯜ ꯇꯥꯏꯝꯒ ꯖꯣꯕ ꯇꯧꯕꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯒꯤ ꯍꯥꯞꯄꯒꯦ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯁꯦꯝꯃꯁꯤ ꯀ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯔꯣꯃꯤꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯔꯣꯃꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ